ꯑꯍꯥꯟꯕ ꯃꯛꯇꯗ ꯁꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯩ ꯂꯥꯏꯔ ꯆꯨꯗꯅꯕꯤ, ꯅꯪ ꯌꯥꯝꯅ ꯊꯨꯅ ꯃꯄꯥꯜꯁꯤꯗ ꯊꯣꯛꯂꯛꯎ꯫ ꯍꯩ ꯇꯥꯔꯕ꯭ꯔꯥ? ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯎ꯫ ꯀꯕꯣꯛꯂꯩ ꯑꯁꯥꯎꯕ ꯑꯃꯒꯤ ꯃꯑꯣꯡꯗꯅꯤ ꯂꯩꯔꯤꯕ꯫ ꯏꯃꯨꯡꯗꯒꯤ ꯊꯥꯕ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯀꯕꯣꯛꯂꯩꯅ ꯍꯥꯏ, ꯀꯧꯔꯦ ꯈꯪꯂꯕꯗꯤ ꯅꯈꯣꯡꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯥꯡꯂꯒ ꯊꯣꯛꯂꯛꯄ ꯀꯩꯗꯧꯒꯦ? ꯃꯣꯂꯤ ꯁꯥꯔꯤ ꯌꯦꯡꯅꯤꯡꯗꯦꯅꯦ꯫ ꯏꯃꯥ, ꯅꯃꯧꯕꯨ ꯀꯧꯕꯕꯨ ꯀꯔꯤ ꯍꯥꯏꯕꯒꯦ? ꯍꯌꯦꯡꯃꯛ ꯅꯪꯅ ꯄꯥꯝꯅ ꯆꯠꯀꯗꯕꯅꯤ꯫ ꯊꯥꯕ ꯃꯅꯦꯝꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯔꯤ꯫ ꯍꯥꯏꯖꯩ, ꯏꯃꯥ, ꯅꯃꯧꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩꯅ ꯍꯥꯏꯗꯧꯔꯤꯕ ꯋꯥꯁꯦ ꯅꯪ ꯃꯨꯟꯅ ꯇꯥꯈꯣ꯫ ꯅꯪ ꯂꯨꯍꯣꯡꯂꯛꯄꯗ ꯀꯔꯤ ꯍꯥꯞꯂꯛꯈꯤ? ꯀꯔꯤ ꯑꯑꯨꯟꯄꯣꯠ ꯇꯝꯂꯛꯈꯤꯒꯦ? ꯏꯃꯥ, ꯀꯥꯡꯊꯣꯜ ꯑꯅꯤ, ꯐꯤꯌꯥꯟꯈꯣꯛ ꯑꯃ, ꯐꯤ ꯐꯅꯦꯛ ꯑꯍꯣꯡꯕ ꯈꯔꯒ, ꯄꯨꯈꯝ ꯇꯦꯡꯀꯣꯠ ꯑꯃ ꯑꯅꯤꯒ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯥ? ꯅꯅꯥꯗ ꯁꯅꯥ ꯃꯆꯦꯠ ꯑꯃꯠꯇ ꯅꯞꯅꯕ ꯍꯥꯞꯂꯛꯄꯁꯨ ꯅꯠꯇꯕ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯅꯪꯒꯤ ꯑꯁꯤꯒꯨꯝꯅ ꯇꯧꯕ ꯃꯤ ꯀꯅꯥ ꯌꯥꯎꯅꯕꯒꯦ? ꯅꯍꯥꯛ ꯊꯛꯇ ꯑꯩꯁꯦ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯂꯦꯗꯅ꯫ ꯏꯃꯥ, ꯅꯃꯧꯗꯤ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯍꯧꯖꯔꯦ꯫ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯏꯆꯦꯜ ꯏꯕꯣ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯆꯥꯕ ꯃꯆꯦꯠ ꯁꯦꯠꯄ ꯃꯆꯦꯠ ꯇꯧꯅ ꯌꯣꯛꯂꯛꯏ꯫ ꯍꯩ, ꯅꯪꯒꯤ ꯄꯥꯔꯤ ꯄꯨꯔꯤ ꯐꯥꯛꯇꯨꯅ ꯍꯥꯏꯌꯣ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯑꯩꯒꯤꯁꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯐꯝ ꯊꯣꯛꯄꯅꯤ꯫ ꯅꯪꯁꯨ ꯑꯃꯨꯛꯇ ꯅꯀꯣꯛꯇꯣ ꯈꯜꯂꯒ ꯌꯦꯡꯉꯨꯅꯦ꯫ ꯂꯨꯍꯣꯡꯕ ꯍꯥꯏꯕ ꯑꯁꯤꯕꯨ ꯐꯥꯒꯤꯔ ꯍꯥꯏꯕꯅꯤꯗ꯫ ꯏꯁ, ꯅꯪꯒꯤ ꯋꯥꯈꯜꯗ ꯅꯨꯄꯥ ꯑꯃ ꯂꯩꯔꯕꯗꯤ ꯂꯨꯍꯣꯡꯕ ꯌꯥꯔꯦ ꯑꯁꯤꯅꯤꯅꯦ꯫ ꯏꯕꯦꯝꯃ, ꯑꯗꯨꯅꯗꯤ ꯀꯥꯟꯅꯔꯣꯏ, ꯆꯟꯅꯔꯣꯏꯀꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯅꯤ꯫ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯅ ꯈꯟꯗꯣꯛꯇꯨꯅ ꯂꯩꯕꯅꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯅꯒ ꯃꯤꯋꯥ ꯉꯥꯡꯕ ꯀꯟꯕꯅꯤ꯫ ꯍꯩ, ꯅꯄꯥꯝꯗ ꯍꯌꯦꯡꯃꯛ ꯅꯪ ꯆꯠꯇꯨꯅꯅꯦ ꯅꯃꯥꯗꯒꯤ ꯑꯎꯟꯄꯣꯠ ꯊꯧꯔꯒꯗꯕꯅꯤ, ꯈꯪꯂꯕ꯭ꯔꯥ? ꯊꯥꯕ ꯃꯅꯦꯝꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯄꯨꯡꯀꯥꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯌꯨꯝ ꯑꯗꯨꯗ ꯃꯃꯥꯒ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯒ ꯃꯈꯣꯏ ꯑꯍꯨꯝꯇ ꯂꯩ꯫ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯃꯃꯥꯁꯨ ꯃꯥꯁꯨ ꯉꯝꯂꯤꯕ ꯃꯈꯩ ꯊꯕꯛ ꯁꯨꯏ꯫ ꯊꯕꯛ ꯁꯨꯏ ꯍꯥꯏꯖꯕꯇꯅꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝꯗꯤ ꯐꯒꯠꯂꯛꯄꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯏ꯫ ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯗꯕꯒꯤ ꯃꯍꯥꯛ ꯅꯤꯡꯊꯦꯝꯗ ꯂꯨꯍꯣꯡꯂꯛꯈꯤꯕꯅꯤ꯫ ꯅꯤꯡꯊꯦꯝꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ, ꯃꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯖꯩ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯂꯨꯍꯣꯡꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥ ꯂꯥꯏꯔꯕꯤ ꯑꯗꯨꯅ ꯑꯋꯣꯡ ꯑꯋꯨꯟ ꯃꯇꯤꯛ ꯆꯥꯅ ꯇꯝꯂꯛꯇꯦ꯫ ꯃꯁꯤꯅ ꯃꯅꯦꯝ ꯑꯣꯏꯔꯤꯕ ꯀꯕꯣꯛꯂꯩꯅ ꯃꯥꯕꯨ ꯊꯤꯅ ꯉꯥꯡꯕ ꯆꯩꯕ ꯍꯧꯔꯕꯅꯤ꯫ ꯊꯥꯕ ꯈꯨꯝꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯀꯕꯣꯛꯂꯩꯅ ꯃꯈꯥ ꯇꯥꯏ, ꯃꯤꯒꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯃꯆꯥ ꯃꯃꯧ ꯐꯪꯕꯗ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯠꯅ ꯉꯥꯛꯇ꯫ ꯂꯨꯍꯣꯡꯂꯛꯄꯗ ꯁꯅꯥ ꯃꯣꯍꯣꯔꯗꯨ ꯍꯥꯞꯂꯛꯑꯦꯒ ꯑꯗꯥ ꯍꯥꯞꯂꯛꯑꯦꯒ꯫ ꯏꯆꯦ ꯇꯣꯟꯗꯣꯟꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯒꯤꯅꯅꯦ ꯂꯧ ꯄꯔꯤ ꯑꯃ ꯍꯥꯞꯂꯛꯏꯕ꯫ ꯃꯤꯒꯤꯅ ꯀꯌꯥꯗ ꯃꯔꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ ꯌꯦꯡꯉꯨ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅꯅꯦ ꯑꯩꯒꯤ ꯏꯖꯠ ꯄꯨꯝꯕ ꯍꯦꯛꯇ ꯂꯣꯏꯗ꯫ ꯊꯥꯕ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯏꯃꯨꯡꯗ ꯆꯪꯁꯤꯟꯒꯦ ꯇꯧꯏ꯫ ꯀꯕꯣꯛꯂꯩꯅ ꯁꯠ ꯍꯥꯏ, ꯍꯩ, ꯑꯩꯅ ꯉꯥꯡꯂꯤꯁꯦ ꯐꯥꯒꯤꯔꯥ? ꯑꯩꯅ ꯉꯥꯡꯂꯤꯁꯦ ꯀꯅꯥꯗꯅꯣ? ꯅꯅꯥꯗꯣ ꯃꯨꯟꯅ ꯇꯥꯒꯦ ꯍꯥꯏꯒꯦꯗꯤ ꯂꯩꯇꯦ, ꯅꯃꯥꯏ ꯂꯩꯗꯨꯅ ꯆꯪꯅꯕ ꯍꯣꯠꯅꯔꯤꯕꯅꯤꯅꯦ ꯅꯪ꯫ ꯊꯥꯕ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯆꯪꯕ ꯉꯝꯗ꯭ꯔꯦ꯫ ꯆꯞ ꯂꯦꯞꯇꯨꯅ ꯃꯍꯥꯛ ꯂꯩꯈ꯭ꯔꯦ꯫ ꯀꯕꯣꯛꯂꯩꯅ ꯁꯥꯎꯅꯤꯡꯅ, ꯃꯤꯅ ꯉꯥꯡꯂꯤꯕꯁꯤ ꯃꯨꯟꯅ ꯇꯥꯎ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯐꯥꯒꯤꯁꯨ ꯅꯠꯇꯦ꯫ ꯍꯌꯦꯡꯃꯛ ꯅꯪꯅ ꯄꯥꯝꯅ ꯆꯠꯇꯨꯅ ꯅꯃꯥꯗꯒꯤ ꯑꯎꯟꯄꯣꯠ ꯊꯧꯔꯒꯗꯕꯅꯤ꯫ ꯄꯤꯔꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯤ, ꯈꯪꯉꯕ? ꯀꯔꯤꯒꯨꯝꯕ ꯑꯊꯨꯕ ꯃꯇꯝꯗ ꯅꯃꯥꯅ ꯅꯪꯒꯤ ꯆꯞ ꯆꯥꯕ ꯑꯎꯟꯄꯣꯠ ꯄꯤꯔꯛꯇ꯭ꯔꯕꯗꯤꯅꯦ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯅꯄꯥꯝꯗ ꯍꯟꯗꯨꯅ ꯂꯩꯈꯤꯒꯗꯕꯅꯤ ꯅꯪ꯫ ꯑꯁꯨꯛ ꯀꯟꯕ ꯋꯥꯍꯩ, ꯃꯥꯅ ꯑꯄꯥꯝꯕ ꯑꯗꯨꯗ ꯐꯪꯂꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯕꯣꯛꯂꯩꯅ ꯃꯃꯧ ꯅꯨꯄꯤꯗ ꯍꯥꯏꯔꯤ꯫ ꯊꯥꯕ ꯋꯥ ꯑꯃꯠꯇꯗꯤ ꯈꯨꯝꯕ ꯉꯝꯗꯦ꯫ ꯀꯕꯣꯛꯂꯩꯅ ꯑꯃꯨꯛꯀ, ꯑꯩꯕꯨꯅꯦ ꯋꯥ ꯌꯥꯝꯅꯁꯨ ꯉꯥꯡꯍꯟꯒꯅꯨ꯫ ꯐꯔꯤꯈꯩꯗꯤ ꯐꯕ, ꯏꯊꯛꯇ ꯀꯥꯔꯒ ꯆꯕꯦꯠ ꯅꯦꯠꯂꯕꯁꯨꯅꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗꯕ ꯀꯕꯣꯛꯂꯩꯅꯤ꯫ ꯍꯌꯦꯡꯃꯛ ꯆꯠꯀꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯅꯤꯡ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯊꯥꯕ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯤ꯫ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯩ꯫ ꯃꯍꯥꯛ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤ꯫ ꯃꯅꯦꯝꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯇꯥꯁꯣꯟꯅ ꯊꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯍꯥꯛ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯆꯔꯤ꯫ ꯏꯃꯥ, ꯅꯆꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯀꯔꯤꯅꯣ?
Ima, lairabi na chay ko da ori ba matusim karino. Mapam asibo ay na imagi mapam da karamahay na haikini. Mamsin krik, thaba, mau ama oibagi, thaba ingkang satchat loishili. Hauzik na chakum da changduna, sak thongba hagat krik. Kabok laiti, mamang rupina tawba thabak kuding mapta, yengsinduna ngangi chayge haiduna laikrabani. Sakum da phat changduna hai. Hey, kari insang thonglibada? Ima, yendem se kangsoi thongjili. Kari? Kangsoi thongba haibadi karino? Ainadi yendem iro machage haidana. Mingondagi thawaine higlei. Hey, nang awat apa yamna saningbra? Ima, namau khangjahodre. Khangda haibadi karino? Khangdrabadi insangdo thongdringaida aingonda hana hanglamba kari kaibage? Ima, soikre, sawirano. Hek tawraga soikre hairaga yarani haina nang khalibra. Nangisi tawgi yawna tawba ama iyaw yawri. Aibu iwu usitri nang. Ima, namawna imada adumna khanjaba leijade. Haina chino thino. Nangna khanba wakhalbo aina karigi khangoi. Yenge haina nang yengmani ko nang. Nang ngangnabadi imung asya karino ma tawrabani ko. Thaba, haifam tawfam ama khangdre. Gabok leina makhatai. Asuk ngangnaba macha sibu karino. Thabak ama tawbada wayongso amatta chadaba. Hey, nang mo kamaina mo oiraklibano ne. Mit na maron ama nariba. Nang ne, nang ko, nang haibi de haini nang. Ningthem su thabak halaktuna sakhum de hek changlei. Mama na wangangduna leiramba du da hangi. Ma, kaidorage ne? Ho kaisu tawde. Thaba, ising amukta kalo. Ai ising khawrangbada loi. Hoi, kanjarage. Haugattuna ising khuzai makalli. Madubu piri. Ningthem ising du kut thakjilli. Masa du pom ing thari. Thababu yengduna hai. Thaba, hayengdi aikhoni thabak ama chatkadaba leiko. Yum sangabani. Masida kabok leina. Karigi migi yum sangabagi thauram maduda. Mabu poduna chatoiba. Mas aigi nupini kainoima. Idawduna ingonda aigi nupiga loinana punna lakminaw haina kanna hairaini. Nahan se pause hairake tawbada farak ama takhri. Adugi punna chatminadawriba. Yaroi. Mabu poduna chatpa yaroi. Kainoima. Imana haidubu kaino. Aina hairibase. Nangbo wakhal taba ngamdabro. Tadi, kamai daduno. Migi thauramduda aikhoi ni punna chatminage tawbani. Masida imana yaroi kaina hairibaduna karigino. Imagi bungo. Nangna asuk yamna wakhal tadriba asina karigino. Nangi nupi asina leiriba phibamsi nangbu khangdro. Magi phibam kaidawrage haise. Hai, nangi nupi sigi sana machet amata leibro. Ha, luhonglakpada magi ni haiduna. Masak thokpa kari pot pa hablakhibage. Ish, miyam tinba marak aduda. Shakta asya. Nangi nupi ni haiduna puthokninglibani ne. Ibungo, namaidu khara ikaiba khanguhe. Imagi wakhaldo kaino matawkre. Mase, aigi nupi natte haina haidawribra. Ho, migi mamangda puthokino ikaijay haiba. Migi miyam tinba thauram maduda. Mahakna, mana, mangagsam, makhut masasida. Sana machet amatta sida mamakai chatkhraga. Karino auba mina haina khidoise. Aibu yonba oina thokani. Aduna ma puba yaroi. Ningthem. Mamana hairiba wafamdo wakhal tari. Oh, imana hairiba wafam ashidi adugi oire. Mani, nang wakhal taraba nadra. Ima, sanalupa haibu kaino. Sanalupa sidrabadi thabak thoramga amata chathokpa yadrabarani ima. Kadaidagi yani? Yade. Mira kari haina khigadage haiba khara khalune nangbo. Namaidu ikai jadro. Mabu nangi nupini haiduna. Miya mamangda puthokpada. Kari lemjaningai oibage ne. Ima, nacha aidi sanalupa. Arang arak amata pamjadaba. Ijam jamna, thamoi singna. Aray leita tathok tasin tawnaduna. Ingna chikna leiba aduni pamliba. Ho nangna adumaina hairaga hekta yaradro. Kanaroi, aina hairiba sini. Satke hairiba sunya. Nathanta chatko. Mabu pukhiba yaroi. Puni, aidi ma puraga chatkani. Mabu puduna chatkani haina. Aidi makhoida haidoklammi. Imagi bungo. Nang sibu imana karam haina ngangnarasigene. Ima, Pukchel do khasik to isu sauthokpa tambiyu kaidoge. Adu yawna Pukchel pikchinba haunadi. Karigi pikloi. Mabu miro. Mana luhonglakliba asidine. Masa ngakta luhonglakpaga chat hekmane. Ima, nang awunpot yamna pamra. Pami, yamna pami. Kayam pami. Ibungo, nangisi ina khunbi nupi.
ꯑꯋꯨꯟꯄꯣꯠ ꯌꯥꯝꯅ ꯎꯠꯂꯛꯀꯗꯕꯤ ꯑꯃ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯏꯅꯥꯛ ꯈꯨꯟꯕꯤ ꯑꯋꯨꯟꯄꯣꯠ ꯌꯥꯝꯅ ꯎꯠꯂꯛꯀꯗꯕ ꯅꯨꯄꯤ ꯑꯣꯏꯔꯗꯤꯅꯦ ꯌꯥꯏꯌꯦ ꯄꯨꯁꯤꯜꯂꯛꯑꯣ, ꯏꯃꯥꯅꯦ ꯀꯔꯤꯝꯇ ꯍꯥꯏꯔꯣꯏ꯫ ꯏꯃꯥ, ꯑꯗꯨꯕꯨ ꯃꯆꯥ ꯑꯃꯗ ꯍꯥꯏꯕ ꯌꯥꯕ ꯋꯥꯐꯝꯂꯣ? ꯅꯃꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤ ꯀꯥꯏꯕꯒꯦꯅꯦ? ꯃꯁꯤ ꯑꯐꯕ ꯋꯥ ꯅꯠꯇ꯭ꯔꯣ? ꯀꯗꯥꯏꯗꯒꯤ ꯐꯕ ꯋꯥꯅꯣ? ꯍꯌꯦꯡ ꯑꯩ ꯃꯥꯒ ꯊꯕꯛ ꯆꯠꯀꯅꯤ, ꯁꯤꯗ ꯋꯥ ꯂꯣꯏꯔꯦ꯫ ꯌꯥꯔꯣꯏ ꯍꯥꯏꯔꯗꯤ ꯌꯥꯔꯣꯏꯗꯅ, ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯕꯗꯤ ꯂꯣꯏꯔꯦ꯫ ꯀꯕꯣꯛꯂꯩꯁꯨ ꯃꯥꯅ ꯉꯝꯅꯕ ꯃꯑꯣꯡꯗ ꯀꯪꯌꯦꯠ ꯍꯦꯛꯇ ꯌꯦꯠꯂꯤ꯫ ꯊꯕꯥꯗꯤ ꯇꯨꯃꯤꯟꯅ ꯂꯩ, ꯇꯧꯐꯝ ꯑꯃ ꯈꯪꯖꯗꯦ꯫ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯕꯅꯤ꯫ ꯀꯕꯣꯛꯂꯩꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯏ꯫ ꯑꯩꯅ ꯃꯥꯕꯨ ꯍꯌꯦꯡꯁꯦ ꯊꯕꯛ ꯑꯃ ꯊꯥꯔꯤ, ꯑꯗꯨꯅ ꯃꯥ ꯍꯌꯦꯡ ꯆꯠꯄ ꯌꯥꯔꯔꯣꯏ꯫ ꯀꯔꯤ ꯊꯕꯛ? ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯁꯦ? ꯊꯕꯛ ꯍꯥꯏꯗꯤ ꯊꯕꯛꯅꯤꯗꯅ, ꯑꯩꯅ ꯃꯥꯕꯨ ꯊꯕꯛ ꯊꯥꯔꯤꯕ꯫ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯕ ꯏꯃꯥ? ꯑꯁꯨꯝꯅ ꯈꯠꯅꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯑꯣꯏꯔꯛꯄ ꯑꯁꯤꯗ ꯊꯕꯥꯅ ꯍꯧꯒꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯃꯈꯣꯏꯇꯥꯆꯧ, ꯍꯌꯦꯡꯁꯦ ꯑꯩ ꯌꯨꯝꯗ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯕ꯫ ꯏꯃꯥꯗꯣ ꯃꯁꯥ ꯈꯔ ꯉꯝꯗꯕ ꯃꯥꯜꯂꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤꯅꯤꯗ꯫ ꯏꯃꯥꯕꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ? ꯀꯟꯅ ꯉꯝꯗꯕꯗꯤ ꯅꯠꯇ ꯃꯥꯜꯂꯤ, ꯃꯆꯥ ꯑꯩꯕꯨ ꯎꯅꯤꯡꯗꯨꯅ ꯀꯧꯕ꯫ ꯑꯩ ꯉꯥꯏꯍꯥꯛꯇ ꯆꯠꯆꯔꯨꯒꯦ꯫ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯍꯥꯏꯕꯗꯣ ꯃꯈꯣꯏꯇꯥꯆꯧ ꯑꯗꯨꯝ ꯆꯠꯄꯤꯔꯨꯔꯣ꯫ ꯑꯩꯕꯨ ꯅꯠꯇꯦ ꯊꯕꯥ, ꯍꯌꯦꯡꯁꯦ ꯑꯩꯈꯣꯏꯅꯤ ꯄꯨꯂꯞ ꯑꯗꯨꯝ ꯆꯠꯂꯒ ꯍꯪꯆꯤꯠꯇꯨꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯆꯠꯄꯅ ꯐꯔꯣꯏꯗ꯭ꯔꯅꯦ? ꯃꯈꯣꯏꯇꯥꯆꯧꯒꯤ ꯃꯇꯝ ꯃꯥꯡꯅꯕꯅꯤꯗ, ꯀꯨꯏꯒꯗꯕꯁꯨ ꯅꯠꯇꯦ, ꯑꯩ ꯑꯗꯨꯝ ꯐꯠ ꯆꯠꯂꯨꯒꯦ꯫ ꯊꯕꯥꯅ ꯃꯅꯦꯝꯕꯨ ꯀꯟꯊꯣꯛꯏ꯫ ꯃꯅꯦꯝꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡꯗꯨ ꯂꯣꯏꯅ ꯂꯧꯁꯤꯜꯂꯤ꯫ ꯅꯤꯡꯊꯦꯝꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯔꯗꯨꯅ ꯈꯨꯝꯃꯤ꯫ ꯐꯔꯦ ꯐꯔꯦ, ꯐꯔꯛ ꯇꯥꯔꯕꯅꯤꯅ ꯑꯩ ꯏꯊꯟꯇ ꯆꯠꯄ ꯍꯥꯏꯕꯗꯨꯅꯤ, ꯑꯩ ꯉꯥꯏꯍꯥꯛ ꯐꯃꯨꯡꯗ ꯄꯣꯊꯥꯔꯨꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯊꯣꯛꯈꯤ꯫ ꯀꯕꯣꯛꯂꯩꯅ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, ꯑꯋꯨꯟꯄꯣꯠꯀꯤ ꯋꯥꯐꯝ ꯑꯗꯨꯃ ꯅꯪꯅꯦ ꯏꯆꯥꯅꯨꯄꯥꯗ ꯈꯛ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯔꯤꯕꯁꯦ? ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯃꯐꯝꯗ ꯍꯦꯛ ꯌꯧꯈ꯭ꯔꯕ ꯅꯪꯕꯨꯅꯦ ꯑꯩꯅ ꯌꯨꯝꯁꯤꯗꯒꯤ ꯈꯨꯗꯛꯇ ꯇꯥꯟꯊꯣꯛꯀꯗꯕꯅꯤ, ꯈꯪꯉꯕ? ꯏꯃꯥ, ꯃꯉꯣꯟꯗ ꯃꯁꯤꯒꯤ ꯋꯥꯁꯦ ꯇꯥꯍꯟꯕ ꯈꯪꯍꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯨ ꯏꯟꯒꯗꯕꯅꯤ꯫ ꯍꯌꯦꯡ ꯅꯄꯥꯝꯗ ꯆꯠꯇꯨꯅ ꯅꯃꯥꯗꯒꯤ ꯑꯋꯨꯟꯄꯣꯠ ꯊꯧꯔꯨꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯥꯁꯨ ꯊꯣꯛꯈꯤ꯫ ꯊꯕꯥ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯃꯥꯒꯤ ꯋꯥꯈꯜ ꯄꯨꯝꯕ ꯃꯥꯡꯏ꯫ ꯍꯥꯏꯐꯝ ꯈꯪꯗꯦ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯑꯁꯤꯃꯁꯨ ꯂꯣꯠꯄ ꯇꯥꯏ꯫ ꯍꯦ ꯂꯥꯏꯔꯕ ꯅꯪꯅ ꯇꯣꯟꯕꯁꯦ ꯑꯁꯤ ꯌꯧꯅ ꯇꯣꯟꯕꯣꯏꯔꯦꯀꯣ? ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯕꯁꯦ ꯀꯔꯤꯅꯣ? ꯏꯃꯥꯒꯤ ꯅꯥꯛꯇ ꯅꯆꯥꯏꯗ ꯂꯥꯛꯂꯒ ꯀꯔꯤ ꯋꯥꯅꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ? ꯏꯃꯥ! ꯃꯊꯃꯣꯏ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯤ ꯃꯍꯥꯛ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯁꯤꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯀꯕꯣꯛꯂꯩꯅ ꯃꯃꯧ ꯅꯨꯄꯤꯗ ꯍꯥꯏꯔꯤ꯫ ꯍꯩ, ꯆꯥꯛ ꯉꯟꯅ ꯊꯣꯡꯉꯨ, ꯑꯗꯨꯒꯅꯦ ꯅꯪ ꯅꯄꯥꯝꯗ ꯊꯨꯅ ꯆꯠꯂꯨꯀꯣ꯫ ꯊꯕꯥ ꯈꯨꯝꯗꯦ, ꯆꯥꯛ ꯉꯟꯅ ꯊꯣꯡꯉꯤ꯫ ꯀꯕꯣꯛꯂꯩꯁꯨ ꯃꯥꯒꯤ ꯃꯊꯧ ꯇꯧꯔꯤ꯫ ꯅꯤꯡꯊꯦꯝꯅ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯁꯤ ꯆꯥꯛ ꯉꯟꯅ ꯊꯣꯡꯂꯤꯁꯤꯅ? ꯅꯠꯇꯦ, ꯅꯪꯕꯨ ꯉꯟꯅ ꯆꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯥꯅꯦ? ꯍꯣꯏ, ꯉꯟꯅ ꯆꯠꯀꯦ ꯇꯧꯕꯅꯤ꯫ ꯏꯃꯥꯅꯁꯨ ꯉꯟꯅ ꯆꯠꯄꯤꯌꯣ ꯍꯥꯏꯅ ꯍꯥꯏꯕ꯫ ꯍꯣꯏ, ꯑꯩꯒꯤꯗꯤ ꯆꯥꯛ ꯍꯥꯞꯂꯨꯅꯨꯀꯣ꯫ ꯈꯔꯗꯤ ꯍꯥꯞꯆꯤꯜꯂꯦ, ꯈꯔ ꯆꯥꯕꯤꯌꯣ꯫ ꯃꯈꯣꯏꯒꯤ ꯍꯣꯔꯦꯟꯒꯤ ꯆꯥꯛꯇꯨꯗꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯇꯥꯒꯅꯤ, ꯉꯥꯏꯕ ꯋꯥꯒꯅꯤꯌꯦ꯫ ꯍꯣꯏ, ꯍꯥꯞꯆꯤꯜꯂꯕꯅꯤꯅ ꯆꯥꯕ ꯇꯥꯕꯅꯤ꯫ ꯊꯣꯡꯖꯔꯣ ꯐꯖꯅ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯕꯥ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯌꯥꯗꯦ꯫ ꯃꯐꯤ ꯂꯣꯏꯁꯤꯜꯂꯤ꯫ ꯀꯕꯣꯛꯂꯩꯅ ꯍꯥꯏꯔꯤ꯫ ꯍꯩ, ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯨ, ꯄ꯭ꯔꯞ ꯆꯠꯈꯣ꯫ ꯑꯗꯨꯒꯅꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤꯡꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯅꯪ ꯍꯥꯏꯔꯝꯒꯗꯕꯅꯤꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯂꯣꯏꯁꯤꯜꯂꯨ꯫ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯗꯥꯔꯤꯗ ꯐꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯟꯇ ꯍꯥꯏꯖꯩ꯫ ꯃꯥꯅ ꯑꯋꯨꯟꯄꯣꯠ ꯍꯦꯛ ꯄꯨꯔꯛꯇ꯭ꯔꯕ ꯃꯥ ꯌꯨꯝꯁꯤꯗ ꯂꯩꯍꯜꯂꯣꯏ꯫ ꯃꯥꯒꯤ ꯃꯃꯥꯗꯨꯕꯨ ꯀꯔꯝꯕ ꯃꯃꯥꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯂꯨꯍꯣꯡꯕꯗ ꯃꯆꯥꯒꯤꯗꯃꯛ ꯑꯋꯣꯡ ꯆꯥꯎꯅ ꯍꯥꯞꯄ ꯎꯟꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯃꯆꯥ ꯅꯤꯉꯣꯜ ꯄꯣꯛꯂꯤ ꯍꯥꯏꯔꯤꯕꯒꯦ? ꯌꯦꯡꯉꯣꯕ, ꯑꯩ ꯀꯕꯣꯛꯂꯩ, ꯑꯩꯅ ꯄꯥꯝꯂꯤꯕ ꯑꯁꯦ ꯅꯤꯡꯕ ꯊꯨꯡꯗꯕ ꯁꯨꯡꯌꯥꯃꯛ ꯌꯥꯔꯣꯏ꯫ ꯅꯤꯡꯊꯦꯝꯅ ꯃꯃꯥꯗ ꯍꯪꯂꯤ꯫ ꯃꯥ, ꯊꯕꯥꯕꯨ ꯆꯠꯈ꯭ꯔꯕꯣ? ꯆꯠꯇ꯭ꯔꯤ꯫ ꯃꯗꯨꯕꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗ꯭ꯔꯤꯕꯔꯥ ꯀꯔꯤꯅꯣ? ꯃꯣꯟꯈꯤꯕꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯀꯔꯤꯅꯣ? ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯃꯣꯟꯁꯤꯟꯅꯔꯤꯕꯅꯣ? ꯃꯃꯥꯏ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ꯫ ꯍꯩ, ꯇꯥꯔꯕ꯭ꯔꯥ? ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗ꯭ꯔꯤꯕꯔോ? ꯈꯔ ꯊꯨꯅ ꯆꯠꯈꯣ ꯍꯥꯏꯅ ꯍꯥꯏꯕꯁꯤ ꯌꯥꯗꯦꯕ꯫ ꯍꯩ, ꯅꯪ ꯀꯩꯗꯧꯔꯤꯒꯦ? ꯊꯕꯥ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯀꯕꯣꯛꯂꯩꯅ ꯍꯥꯏ꯫ ꯑꯗꯨꯛ ꯌꯥꯝꯅ ꯅꯪꯅ ꯃꯣꯜꯂꯤꯕ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯊꯕꯛ ꯑꯃꯠꯇ ꯅꯪꯒꯤꯗ꯭ꯔꯣ? ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣꯅꯦ? ꯏꯃꯥ, ꯂꯣꯏꯔꯦ
ꯂꯣꯏꯔꯕꯗꯤ ꯆꯠꯂꯣ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯤ ꯅꯤꯡꯊꯦꯝꯅ ꯊꯕꯥꯗ ꯍꯥꯏ ꯀꯩꯅꯣ ꯅꯪꯕꯨ ꯀꯔꯤꯝꯇ ꯄꯨꯔꯔꯣꯏꯗ꯭ꯔꯣ ꯏꯃꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯣ ꯏꯃꯥꯅ ꯆꯥꯅꯕ ꯀꯩꯅꯣ ꯈꯔ ꯄꯨꯗꯅ ꯀꯔꯤꯝ ꯂꯩꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯌꯥꯔꯅꯤꯗ ꯀꯔꯤꯕꯨ ꯄꯨꯔꯨꯅꯤ ꯍꯥꯏꯒꯦ ꯄꯨꯔꯔꯣꯏꯒꯦ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯄꯅꯤ ꯀꯔꯤꯝꯇ ꯄꯨꯗꯅ ꯆꯠꯄ ꯍꯧꯅꯗꯦꯅꯤ ꯅꯪꯕꯣ ꯌꯥꯔꯅꯤ ꯍꯥꯏꯕ ꯀꯕꯣꯛꯂꯩꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏ ꯑꯅꯥꯕꯅꯕꯨ ꯀꯔꯤ ꯆꯥꯒꯅꯤ ꯍꯥꯏꯕꯒꯦ ꯏꯕꯨꯡꯉꯣ ꯑꯅꯥꯕ ꯍꯥꯏꯕ ꯑꯁꯤꯃꯛꯇꯕꯨ ꯀꯔꯤꯝꯇ ꯍꯦꯛ ꯆꯥꯅꯤꯡꯕ ꯖꯥꯠ ꯅꯠꯇꯦ ꯄꯨꯔꯒꯅꯦ ꯑꯥꯗ ꯄꯠꯂꯒ ꯄꯨꯝꯂꯒ ꯃꯥꯡꯅꯕꯅꯤ ꯑꯗꯨꯏ ꯁꯔꯨꯛ ꯏꯕꯦꯝꯃ ꯅꯁꯥ ꯉꯥꯛꯇ ꯌꯥꯡꯅ ꯍꯦꯛꯇ ꯆꯠꯈꯣ ꯍꯦꯔꯣꯏꯃ ꯀꯩ ꯋꯥꯅꯣ ꯑꯗꯨꯕꯣ ꯍꯧꯅꯔꯤꯕ꯭ꯔꯣ ꯃꯤꯅ ꯎꯔꯒ ꯐꯖꯔꯤꯕ꯭ꯔꯣ ꯃꯤꯒꯤ ꯑꯃꯨꯛ ꯈꯟꯕꯤꯔꯤꯕ ꯅꯪꯅ ꯄꯨꯔꯨꯅꯨ ꯌꯥꯔꯦ ꯍꯥꯏ ꯂꯦꯞꯇꯨꯅ ꯂꯩꯔꯅꯨ ꯆꯠꯂꯣ ꯆꯣ ꯅꯤꯡꯊꯦꯝꯅ ꯉꯥꯏꯈꯣꯗꯕ ꯁꯦꯜꯁꯦ ꯄꯨꯈꯣ ꯈꯔꯅ ꯀꯩꯊꯦꯜꯗꯒꯤ ꯏꯃꯥꯅ ꯆꯥꯅꯕ ꯂꯩ ꯑꯗꯨꯒꯅꯦ ꯑꯔꯦꯝꯕ ꯑꯗꯨꯅ ꯏꯃꯥꯗ ꯑꯣꯏꯅ ꯄꯤꯔꯝꯃꯨ ꯌꯥꯔꯅꯤꯌꯦ ꯑꯩ ꯂꯧꯔꯔꯣꯏꯒꯦ ꯀꯕꯣꯛꯂꯩꯅ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯇꯧꯔꯤꯁꯦ ꯏꯁ ꯁꯦꯜ ꯄꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯄꯤꯕ ꯌꯥꯔꯣꯏ ꯏꯃꯥ ꯅꯪꯁꯤ ꯐꯔꯛ ꯌꯥꯝꯅ ꯇꯥꯏꯗ ꯏꯃꯥ ꯅꯥꯔꯤ ꯍꯥꯏꯗꯣ ꯀꯩꯅꯣ ꯈꯔꯗꯤ ꯂꯩꯍꯜꯂꯒ ꯄꯨꯍꯟꯈꯤꯕ ꯌꯥꯏꯗꯅ ꯏꯁ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯐꯕꯅꯤꯀꯣ ꯏꯆꯥꯗꯤ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯐꯕꯅꯦ ꯃꯅꯦꯝ ꯌꯥꯝꯅ ꯅꯤꯡꯈ꯭ꯔꯕꯅꯦꯕ ꯏꯃꯥ ꯇꯥꯕ ꯌꯥꯕ ꯋꯥꯁꯨ ꯈꯔ ꯉꯥꯡꯉꯨ ꯀꯩꯗꯧꯒꯦ ꯍꯩ ꯇꯨꯃꯤꯟꯅ ꯂꯩ ꯁꯦꯜꯗꯣ ꯍꯥꯞꯆꯤꯜꯂꯨ ꯄꯤꯔꯗꯤ ꯄꯤꯔꯤ ꯊꯕꯥ ꯁꯤꯅ ꯏꯃꯥꯒꯤ ꯀꯩꯅꯣ ꯂꯩꯀꯣ ꯃꯈꯣꯏ ꯇꯥꯆꯧ ꯌꯥꯔꯅꯤ ꯍꯥꯏꯕ ꯁꯤꯅꯤ ꯑꯩꯅ ꯂꯧꯁꯤꯜꯂꯣ ꯍꯥꯏꯔꯕꯗꯤ ꯀꯣꯛ ꯂꯧꯁꯤꯜꯂꯣ ꯅꯝꯗꯅ ꯄꯤꯔꯤ ꯊꯕ ꯁꯦꯜꯗꯨ ꯂꯧꯁꯤꯟꯕ ꯇꯥꯔꯤ ꯀꯕꯣꯛꯂꯩꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯖꯔꯤ ꯍꯥꯏꯔꯨꯕ ꯌꯥꯗꯕꯅ ꯃꯍꯥꯛ ꯃꯈ꯭ꯌꯥꯠꯇꯨ ꯀ꯭ꯔꯛ ꯆꯤꯛꯇꯨꯅ ꯈꯥꯡꯉꯤ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯍꯩ ꯅꯪ ꯀꯩꯗꯧꯔꯤꯌꯦ ꯃꯇꯝꯁꯦ ꯀꯗꯥꯏ ꯌꯧꯈ꯭ꯔꯦ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯣ ꯌꯥꯔꯦ ꯍꯣꯏ ꯏꯃꯥ ꯅꯤꯡꯊꯦꯝꯅ ꯍꯥꯏ ꯀꯩꯊꯦꯜꯗꯒꯤ ꯀꯔꯤꯅꯣ ꯂꯩꯕꯤꯈꯣꯀꯣ ꯏꯃꯥꯒꯤ ꯍꯣꯏ ꯀꯕꯣꯛꯂꯩꯅ ꯃꯃꯧ ꯅꯨꯄꯤꯗ ꯍꯥꯏ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯨ ꯀꯥꯎꯅꯤ ꯍꯥꯏꯔꯝꯒꯗꯕꯅꯤꯀꯣ ꯀꯨꯏꯅ ꯂꯩꯔꯛꯄ ꯌꯥꯔꯣꯏ ꯐꯠ ꯂꯥꯛꯀꯗꯕꯅꯤ ꯊꯕꯥ ꯆꯠꯈ꯭ꯔꯤ ꯅꯤꯡꯊꯦꯝꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯀꯕꯣꯛꯂꯩꯅ ꯃꯊꯟꯇ ꯍꯥꯏꯖꯩ ꯃꯥꯅꯦ ꯀꯔꯤꯒꯨꯝꯕ ꯃꯃꯥꯗꯨꯗ ꯑꯩꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯋꯥꯗꯨ ꯍꯦꯛ ꯍꯥꯏꯗ꯭ꯔꯕ ꯌꯦꯡꯉꯣꯕ ꯃꯥ ꯃꯃꯧ ꯅꯨꯄꯤꯒꯤ ꯄꯥꯎ ꯇꯥꯅꯕ ꯃꯍꯥꯛ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯊꯕ ꯀꯩꯊꯦꯜꯗꯒꯤ ꯃꯃꯥꯅ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯀꯔꯤꯅꯣ ꯈꯔ ꯂꯩꯔꯤ ꯑꯗꯨꯒ ꯃꯗꯨ ꯄꯨꯗꯨꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯆꯠꯂꯤ ꯃꯄꯥꯝ ꯂꯝꯗꯝ ꯑꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯃꯍꯥꯛ ꯆꯪꯁꯤꯜꯂꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯧꯏ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯑꯩ ꯂꯥꯛꯏꯌꯦ ꯏꯃꯥ ꯃꯅꯤꯡ ꯑꯗꯣꯝꯗꯩ ꯊꯣꯏꯕ ꯊꯣꯛꯂꯛꯏ ꯃꯆꯦꯕꯨ ꯎꯔꯗꯨꯅ ꯏꯆꯦ ꯂꯥꯛꯏꯔꯣ ꯍꯦꯛꯇ ꯀꯥꯈꯠꯂꯨ ꯌꯥꯗ꯭ꯔꯣ ꯊꯣꯏꯕ ꯏꯃꯥ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯂꯩꯕꯅꯤ ꯏꯃꯨꯡꯗ ꯀꯥꯈꯠꯂꯨ ꯆꯪꯁꯤ ꯃꯈꯣꯏ ꯑꯅꯤ ꯀꯥꯈꯠꯂꯤ ꯊꯕꯥꯅ ꯃꯃꯥꯕꯨ ꯎꯅꯤꯡꯅ ꯀꯧꯏ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯃꯃꯥꯒꯤ ꯀꯥꯗ ꯍꯦꯛ ꯌꯦꯡꯂꯨꯏ ꯃꯃꯥꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯀꯩꯗꯧꯔꯕꯒꯦ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯕꯣ ꯂꯩ ꯃꯍꯜꯅ ꯇꯞꯅ ꯕꯦꯝꯃ ꯏꯆꯥ ꯂꯥꯛꯏꯗꯅ ꯂꯥꯛꯑꯣ ꯏꯆꯥꯕꯨ ꯎꯅꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯁꯤꯗ ꯐꯝꯃꯨꯁꯦ ꯏꯃꯥ ꯅꯥꯔꯕ꯭ꯔꯥ ꯍꯥꯏꯕ ꯍꯛꯆꯥꯡ ꯀꯩꯗꯧꯔꯒꯦ ꯏꯃꯛꯃꯛꯁꯤꯅ ꯎꯔꯤꯕ ꯑꯁꯤꯕꯣ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯊꯣꯏꯕꯅ ꯍꯥꯏ ꯏꯆꯦ ꯏꯃꯥꯁꯦ ꯂꯥꯏꯍꯧ ꯈꯔ ꯇꯧꯕ ꯑꯗꯨꯏꯅꯤꯗ ꯂꯥꯏꯍꯧ ꯍꯥꯏꯕ ꯅꯪꯕꯨ ꯐꯖꯅ ꯌꯦꯡꯗ꯭ꯔꯕꯣ ꯌꯦꯡꯉꯤꯅꯦ ꯏꯆꯦ ꯂꯩ ꯃꯍꯜꯅ ꯇꯞꯅ ꯕꯦꯝꯃ ꯏꯃꯥ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯍꯌꯦꯡꯒꯨꯝꯕꯗꯤ ꯁꯣꯏꯗꯅ ꯐꯔꯅꯤ ꯏꯃꯥ ꯅꯥꯕ ꯌꯥꯗꯦꯀꯣ ꯑꯩꯅ ꯏꯃꯥꯅ ꯆꯥꯅꯕꯅꯦ ꯍꯥꯏꯗꯨꯅ ꯀꯩꯅꯣ ꯂꯩꯔꯛꯄꯅꯤ ꯁꯤ ꯆꯥꯁꯦ ꯃꯧꯄꯥ ꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯊꯣꯏꯕ ꯏꯃꯥꯁꯦ ꯆꯥꯛ ꯆꯥꯈ꯭ꯔꯕ꯭ꯔꯣ ꯏꯆꯦ ꯆꯥꯛꯀ ꯊꯣꯡꯗ꯭ꯔꯤꯗ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕꯕꯨ ꯊꯦꯡꯂꯦꯗ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯍꯧꯖꯤꯛꯄꯨꯗꯤ ꯊꯣꯡꯂꯒꯦ ꯏꯆꯦꯗꯤ ꯆꯥꯔꯛꯑꯕꯣ ꯏꯆꯦꯕꯨꯗꯤ ꯆꯥꯔꯛꯏ ꯏꯆꯦ ꯑꯣꯏꯅ ꯊꯣꯡꯕꯤꯔꯒꯦ ꯏꯃꯥꯅꯁꯨ ꯌꯥꯝꯅ ꯄꯥꯝꯕ ꯃꯥꯏꯔꯦꯟ ꯑꯃ ꯌꯥꯎꯔꯛꯏ ꯆꯝꯐꯨꯠ ꯈꯔꯁꯨ ꯐꯨꯠꯄꯤꯔꯒꯦ ꯏꯃꯥ ꯂꯩꯔꯝꯃꯨꯀꯣ ꯍꯩ ꯅꯐꯤꯗꯣ ꯑꯃ ꯍꯣꯡꯈꯣꯅꯦꯍꯦ ꯌꯥꯔꯅꯤꯌꯦ ꯏꯃꯥ ꯃꯣꯠꯀꯅꯤꯅꯦ ꯅꯪꯕꯣ ꯌꯥꯅꯤ ꯈꯥꯎꯗꯨ ꯄꯨꯁꯤꯟꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯃꯩ ꯍꯧꯒꯠꯂꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯏ ꯂꯩ ꯃꯍꯜꯅ ꯍꯤꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯤ ꯊꯣꯏꯕꯅ ꯍꯥꯏ ꯏꯃꯥ ꯏꯆꯦꯁꯨ ꯂꯩꯔꯤꯕꯅꯤꯅ ꯑꯩ ꯈꯨꯔꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ ꯐꯠꯅꯦ ꯀꯨꯏꯔꯛꯂꯣꯏ ꯍꯣꯏ ꯆꯥꯛ ꯆꯥꯕ ꯅꯪꯅꯕ ꯂꯥꯛꯎꯀꯣ ꯅꯆꯦ ꯃꯊꯟꯇ ꯆꯥꯕ ꯅꯨꯡꯉꯥꯏꯔꯣꯏ ꯍꯣꯏ ꯏꯃꯥ
ꯍꯥꯏꯔꯝꯂꯒ ꯊꯣꯏꯕ ꯆꯠꯈꯤ ꯊꯕꯥꯅ ꯆꯝꯐꯨꯠ ꯑꯐꯨꯠꯄꯗꯣ ꯍꯥꯟꯅ ꯃꯃꯥꯕꯨ ꯄꯤꯖꯅꯕ ꯄꯨꯁꯤꯜꯂꯛꯏ ꯏꯃꯥ ꯆꯝꯐꯨꯠꯁꯦ ꯈꯔ ꯍꯥꯟꯅ ꯆꯥꯁꯦ ꯆꯥꯕ ꯌꯥꯒꯗ꯭ꯔꯥ ꯑꯩ ꯏꯜꯂꯛꯎꯔꯥ ꯏꯃꯥ ꯑꯗꯨꯝ ꯆꯥꯖꯒꯦ ꯑꯗꯨꯗꯤ ꯇꯞꯅ ꯍꯧꯒꯠꯁꯤꯁꯦ ꯃꯃꯥꯕꯨ ꯇꯞꯅ ꯍꯧꯒꯠꯄꯤ ꯂꯩꯃꯍꯜ ꯆꯝꯐꯨꯠꯇꯨ ꯈꯔ ꯆꯥꯁꯤꯜꯂꯤ ꯃꯆꯥꯅꯨꯄꯤꯅ ꯑꯁꯨꯝꯅ ꯂꯥꯛꯄ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯊꯕꯥ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯥ ꯃꯊꯟꯇ ꯈꯟꯖꯔꯛꯏ ꯃꯃꯥꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯀꯔꯝꯅ ꯃꯍꯥꯛꯅ ꯋꯥ ꯍꯥꯏꯔꯨꯒꯅꯤ ꯃꯅꯦꯝꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯥꯅ ꯍꯥꯏꯕ ꯉꯝꯂꯨꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅ ꯃꯉꯣꯟꯗ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯂꯩꯃꯍꯜꯅ ꯍꯥꯏ ꯕꯦꯝꯃ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯕꯦꯝꯃ ꯍꯩ ꯇꯥꯕ꯭ꯔꯅꯦ ꯅꯪꯕꯣ ꯏꯃꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ ꯆꯥꯛꯇꯤ ꯀꯃꯥꯏꯅ ꯇꯧꯕ ꯊꯣꯡꯂꯝꯃꯤ ꯏꯃꯥ ꯐꯖꯅ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯨ ꯍꯥꯟꯅ ꯍꯣꯏ ꯏꯃꯥ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯉꯤ ꯐꯥꯟꯗ ꯐꯝꯊꯩ ꯃꯃꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯈꯪꯅꯤꯡ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ ꯍꯩ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯕ꯭ꯔꯥ ꯍꯌꯦꯡꯃꯛ ꯅꯪꯅꯦ ꯅꯄꯥꯝꯗ ꯆꯠꯇꯨꯅ ꯅꯪꯒꯤ ꯅꯃꯥꯗꯨꯗ ꯅꯪꯒꯤ ꯑꯋꯣꯡ ꯑꯋꯣꯟ ꯃꯇꯤꯛ ꯆꯥꯅ ꯇꯝꯂꯛꯀꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯨꯒꯗꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯍꯦꯛ ꯍꯥꯏꯗ꯭ꯔꯕ ꯅꯪꯅꯦ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯍꯜꯂꯣꯏꯗꯕꯅꯤ ꯈꯪꯉꯨ ꯊꯕꯥ ꯋꯥꯈꯜ ꯈꯟꯐꯝ ꯈꯪꯗꯦ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯏꯃꯥꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯑꯩꯅ ꯀꯔꯤꯅꯣ ꯍꯥꯏꯗꯣꯏꯁꯦ ꯀꯔꯝꯅ ꯏꯆꯤꯜ ꯑꯁꯤ ꯀꯥꯞꯊꯣꯛꯀꯅꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯤꯕ ꯑꯩꯅ ꯀꯔꯝ ꯍꯥꯏꯅ ꯋꯥꯐꯝ ꯑꯁꯦ ꯂꯥꯏꯔꯕꯤ ꯏꯃꯥꯗ ꯍꯥꯏꯔꯨꯒꯅꯤ ꯃꯁꯤꯕꯨ ꯍꯥꯏꯔꯨꯕꯗ ꯑꯩꯁꯦ ꯃꯃꯥꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯕꯤ ꯃꯆꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯗ꯭ꯔꯥ ꯋꯥꯐꯝꯁꯦ ꯑꯩ ꯍꯥꯏꯕ ꯌꯥꯗꯦ ꯑꯩ ꯍꯥꯏꯔꯔꯣꯏꯒꯦ ꯑꯁꯨꯛ ꯂꯥꯏꯔꯅ ꯍꯤꯡꯂꯤꯕ ꯏꯃꯨꯡ ꯂꯥꯏꯔꯕꯤ ꯃꯃꯥ ꯃꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯀꯔꯝ ꯍꯥꯏꯅ ꯁꯅꯥ ꯂꯨꯄꯥ ꯍꯥꯞꯄꯣ ꯍꯥꯏꯅ ꯍꯥꯏꯔꯨꯒꯅꯤ ꯃꯗꯨ ꯍꯥꯏꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯃꯉꯣꯟꯗ ꯂꯩꯇꯦ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯑꯣꯏꯅ ꯍꯣꯠꯅꯈ꯭ꯔꯤ ꯆꯥꯛ ꯏꯁꯤꯡꯁꯨ ꯂꯣꯏꯔꯤ ꯃꯃꯥꯕꯨꯁꯨ ꯈꯔ ꯄꯤꯖꯊꯣꯛꯂꯤ ꯃꯧꯄꯥ ꯅꯨꯄꯥꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯔꯤ ꯃꯃꯥꯒꯤ ꯁꯦꯕꯥ ꯈꯔ ꯇꯧꯔꯝꯂꯒ ꯉꯟꯇꯥꯅ ꯑꯗꯨꯝ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯌꯨꯝ ꯌꯧꯔꯒ ꯃꯅꯦꯝꯅ ꯃꯉꯣꯟꯗ ꯋꯥ ꯍꯪꯂꯛꯄꯗ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯣ ꯈꯟꯕꯗ ꯃꯍꯥꯛ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯕꯅꯤ ꯃꯌꯨꯝꯗ ꯍꯟꯗꯕꯗꯤ ꯌꯥꯗꯕꯅ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯍꯥꯛ ꯆꯪꯁꯤꯜꯂꯤ ꯃꯄꯥ ꯆꯥꯅꯅ ꯀꯕꯣꯛꯂꯩꯁꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯆꯪꯂꯛꯂꯤꯕ ꯃꯃꯧ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯍꯩ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯀꯨꯏꯔꯛꯂꯤꯕꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯉꯟꯅ ꯁꯠ-ꯐꯠ ꯍꯜꯂꯛꯎ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯗꯣ ꯅꯥꯗꯨꯅ ꯂꯩꯔꯝꯕ ꯏꯃꯥꯒꯤ ꯁꯦꯕꯥ ꯈꯔ ꯇꯧꯔꯤꯉꯩꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯌꯨ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯨꯗꯤ ꯅꯪ ꯍꯥꯏꯔꯝꯂꯕ꯭ꯔꯥ ꯅꯪ ꯍꯥꯏꯔꯝꯂꯕ꯭ꯔꯣ ꯅꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏ ꯄꯤꯅꯦ ꯍꯥꯏꯔꯛꯄ꯭ꯔꯥ ꯊꯕꯥ ꯈꯨꯝꯕ ꯉꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯀꯕꯣꯛꯂꯩꯅ ꯃꯥꯅ ꯍꯪꯕ ꯋꯥꯍꯪ ꯑꯗꯨꯗ ꯃꯃꯧ ꯅꯨꯄꯤꯅ ꯈꯨꯝꯂꯛꯇꯕꯗꯨ ꯃꯈꯣꯜ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔ ꯋꯥꯡꯈꯠꯇꯨꯅ ꯍꯥꯏ ꯍꯩ ꯅꯃꯥꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯪꯂꯤꯁꯦ ꯁꯠ ꯀꯣꯛ ꯈꯨꯝꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯑꯋꯨꯟꯄꯣꯠ ꯊꯧꯔꯨꯁꯣꯅ ꯑꯩꯅ ꯅꯪꯕꯨ ꯊꯥꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯅꯅꯥ ꯄꯪꯕ꯭ꯔꯅꯦ ꯍꯦ ꯊꯕꯥꯅ ꯃꯅꯦꯝꯕꯨ ꯌꯦꯡꯗꯨꯅ ꯇꯞꯅ ꯏꯃꯥꯒꯤ ꯋꯥꯐꯝꯗꯣ ꯅꯃꯧ ꯍꯥꯏꯖꯔꯝꯗ꯭ꯔꯦ ꯃꯁꯤꯗ ꯀꯕꯣꯛꯂꯩ ꯈꯪꯁꯥꯎ ꯁꯥꯎꯏ ꯀꯔꯤ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯒ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯔꯝꯗ꯭ꯔꯦ ꯀꯥꯏꯅ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯔꯥ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯇꯧꯔꯤꯁꯦ ꯏꯃꯥ ꯅꯃꯧꯕꯨ ꯁꯥꯎꯕꯤꯒꯅꯨ ꯏꯃꯥꯅ ꯅꯥꯗꯨꯅ ꯐꯃꯨꯡꯗ ꯀꯨꯟꯗꯨꯅ ꯂꯩꯍꯧꯕ ꯑꯗꯨꯗ ꯋꯥꯐꯝꯗꯣ ꯑꯩ ꯏꯃꯥꯗ ꯍꯥꯏꯕ ꯉꯝꯖꯗꯕꯅꯤ ꯅꯪꯒꯤ ꯅꯃꯥꯗꯨꯅ ꯅꯥꯗꯨꯅ ꯂꯩꯕ ꯂꯩꯇꯕ ꯑꯩ ꯃꯗꯨ ꯈꯪꯗꯦꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯋꯨꯟꯄꯣꯠ ꯊꯧ ꯍꯥꯏꯕꯅꯤ ꯑꯋꯨꯟꯄꯣꯠ ꯊꯧꯔꯁꯨ ꯍꯥꯏꯅ ꯆꯠꯈ꯭ꯔꯒ ꯑꯋꯨꯟꯄꯣꯠ ꯊꯧꯗꯅ ꯍꯜꯂꯛꯑꯦ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯇꯥꯕ ꯌꯥꯔꯤꯕ ꯋꯥꯔ ꯍꯥꯏꯕꯅꯤꯗ ꯅꯪꯅꯦ ꯅꯪ ꯑꯁ ꯑꯩ ꯈꯣꯏꯗꯧꯁꯦ ꯑꯁꯨꯝ ꯁꯧꯒꯠꯂꯛꯀꯗꯧꯔꯤꯗ ꯑꯩ ꯃꯇꯥꯡ ꯑꯃ ꯆꯥꯈꯤꯗ꯭ꯔꯦ ꯏꯃꯥ ꯅꯣꯡꯃ ꯑꯃꯨꯛ ꯆꯠꯂꯒ ꯁꯣꯏꯗꯅ ꯍꯥꯏꯔꯒꯦ ꯀꯔꯤꯒꯤ ꯅꯣꯡꯃ ꯀꯔꯤꯒꯤ ꯃꯇꯥꯡ ꯆꯥꯗꯕ ꯅꯪꯒꯤꯁꯦ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯑꯃ ꯌꯥꯎꯔꯤ ꯑꯩꯕꯨ ꯎꯁꯤꯠꯇꯕꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯑꯁꯤꯕꯨ ꯃꯈꯥꯗ ꯐꯠ ꯀꯨꯝꯊꯩ ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨꯅ ꯊꯕꯥꯕꯨ ꯍꯦꯛꯇ ꯗꯝ ꯐꯨꯕ ꯍꯧꯏ ꯍꯩꯆꯤꯟꯊꯤꯕꯤ ꯃꯤꯅ ꯉꯥꯡꯂꯤꯕ ꯋꯥꯁꯦ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯀꯔꯤꯒꯤ ꯅꯪꯅ ꯏꯟꯗꯦ ꯅꯪ ꯌꯨꯝꯁꯤꯗꯒꯤ ꯑꯩꯅ ꯇꯥꯟꯕ ꯁꯣꯏꯔꯣꯏꯀꯣ ꯅꯪ ꯏꯃꯥ ꯀꯕꯣꯛꯂꯩꯅ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯐꯨꯕ लेप्ते ꯊꯕꯥ ꯃꯅꯦꯝꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯌꯥꯝꯅ ꯋꯥꯖꯔꯕ ꯃꯍꯥꯛꯅꯤ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯈꯨꯝꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯀꯕꯣꯛꯂꯩꯅ ꯍꯥꯏꯔꯤ ꯆꯠꯂꯣ ꯍꯧꯖꯤꯛꯃꯛ ꯅꯪ ꯅꯄꯥꯝꯗ ꯆꯠꯂꯣ ꯑꯗꯨꯒ ꯋꯥꯗꯨ ꯅꯃꯥꯗ ꯍꯥꯏꯔꯨꯁꯨ ꯃꯗꯨ ꯍꯥꯏꯗꯕ ꯁꯨꯛꯌꯥ ꯌꯥꯗꯕꯅꯤ ꯑꯩꯒꯤꯗꯤꯅꯦ ꯅꯪꯅ ꯅꯄꯥꯝꯗꯒꯤ ꯑꯋꯨꯟꯄꯣꯠ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯑꯩꯗꯤ ꯑꯋꯨꯟꯄꯣꯠꯇ ꯌꯥꯝꯅ ꯉꯥꯎꯋꯦ ꯌꯥꯝꯅ ꯆꯣꯞꯄꯤ ꯍꯥꯏ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩ ꯑꯁꯤꯗ ꯅꯪꯅ ꯌꯥꯗ꯭ꯔꯕꯗꯤꯅꯦ ꯏꯟꯗ꯭ꯔꯕꯗꯤ
nang afaba khak oireko nang is lamgi henba saradana hai nang kaidorige chatlep tuna dum leiribado kaidorage ba aina hairibasi kanadana nanada tadra haibani napamda thuna chalo adugane napamdagi amuk patpirau hairuso madu hek hairujri khaine nang ne imungda changba yaroi hairisini ko nang thaba leptuna lei kabok lei mamong nupina adum leptuna leiba aduda mana ngamba wadu thawaide haiduna hena sawi mashi chatir he mashi aina hairiba wasi mangonda nattaba tawna chap yongda leplaga dum leini masia hai chatlo haibani ne makhutuna hekta illi chatlo haibani haidu sa chatlo hek haidu jiba makhaine yumda changba yaroi banang ningthem su mayumda halakli mangolda mama ga magi nupiga na leiramliba phibam aduda hairaklammi ima kaidorage thaba nangdi halakpa kyam kuiraba makhoi ani tumina lei ningthemna amukka hangi thaba nangbo halakpa kyam kuirage kaidorage nangbo imagi phibambo kamaina to horage thaba khumde kabok leina oina khummi ibungo mama do masangam hodaba aduna mabukning nuksiduna mana swaida mathwai nungaitriba adudane imana magi mabukning bu themjin biram libani thok onthok asumne hekta khummi ningthemna adugi oire imabu masaka yam kanangam hodrino thaba hoina ngam hodaba nateda lai ho hokkiwagi manil khara le hong bakhaktani oh adu oire adudi thuna phanida nangna nungaitragana hayeng la kaino ekhoi ni hekta chalusi aisu ima ke anabada honge yarnida imadu phawraba kumbani amuk chatlutrabasu yaragani yaradrane kabok leina hai nang halakladi imongda changlaga na phido hongdo ba yadro hongni beima sat hongoro yare hoi he imongda changki kabok leina mamong nupida amuk hairi hai nang ne masigi wasi ichanu pada haidokpa khanghanba sungya yaroi ko ngasigi di phari imongda changjakro nang ne hayeng amuk na pamda chatuna awun pat pira u haina hairugadabani changkro chat nasaktu yingde thaba imongda changkri kabok leina mathanta haijahawi si thokani haibase ai adok khanglabani karimta hairamdabda la ikaina mana khalibasi nuksirani ashinine asumna numit kharani haujinkri kabok leina mamong nupida mapamda chatuna awun pot thawrunaba wale palaitana hairammi manemge asigumba wahau asidagi thaba handaki matang asida mapamda khara chatli nongma numit amani numidang wairamni thabasu mapamda chatluraga halakpani ningthemsu mapa chana halai mama leiramde ningthemna wakhal ama tawi ngaihak leibaga kabok leisu mayumda hanjilakli ningthemna makhutta sanagi lik ama paiduna mapalda sathui kabok leina machanupada hangi hai bunga nangi nupido bu halakrabro au halakrema ima da ipaw madamgena ima halak pangairam libani kari paw no ne makhutta pairiba sanagi liktu thangatuna mamada utli aduga hai tuima sanagi lik adubu ubada kabok le mami thakatli sanagi lik haiba ibunga nangdi adudi kadaidagi aigi nati ima adudi kanagi ima sigi sanagi lik asibu kamai tawge masak yamna phajadra phajai yamna phajai adubu kanagi no haiba ho aduburo namong nupi na puraiba makhoi mama na piri e ha imauge phajadrama aigi oinadi yamna phajari machanupagi wahai asida mapukningda khalli imausia mapamdagi awun pat honba hauraba aina haiba illaba sanagi likka piraklaba sidekti mathang lauhanba tabani ningthemna hai ima makhoi mama na luhongbada sana mata awun pat oina hapkhide kaina nungaidabagi hapla ira kai yamna phajari ma nangsu si wainingadi namong nupi da hairaga hetta wai ima su siyo hoi sidok singaidana aduri si muk thamjilurage ko hairamlaga imungda changki kabok lei sauduna leiramba magi thamoi sanagi lik adubu urubadagi saurambadai khangpha phabagumna tawkri mathanta haijai sidagidi mathang aduga mana purakpa sana lupasingdo aina wai duna yangani sigani matang charagana aigi oigani mapamdagi khara yamna lauruknaba ai mangonda wa haiba lepa yade thabana chak thongli kabok leina machanupa leiba leitabagi tanjama yengduna mamong nupigi manakta changsilli aduga tapna asumna hai
ꯍꯩ ꯇꯥꯔꯕ꯭ꯔꯥ ꯂꯤꯛ ꯃꯆꯥꯁꯤꯅ ꯌꯥꯔꯣꯏ ꯂꯤꯛ ꯑꯁꯤꯃ ꯍꯥꯟꯅ ꯂꯧꯔꯛꯄꯗꯤ ꯐꯔꯦ ꯃꯊꯪꯗꯤꯅꯦ ꯅꯃꯥꯗꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯍꯥꯟꯅ ꯁꯥꯍꯜꯂꯨ ꯑꯃꯈꯛꯅ ꯌꯥꯒꯗꯕ ꯅꯠꯇꯦ ꯍꯌꯦꯡ ꯈꯔ ꯂꯩꯔꯒ ꯑꯅꯤ ꯑꯃꯨꯛ ꯁꯥꯍꯟꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯃꯈꯛꯇ ꯑꯣꯏꯅ ꯁꯥꯍꯟꯈꯤꯁꯤ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯔꯤꯕꯁꯦ ꯍꯣꯏ ꯏꯃꯥ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯀꯕꯣꯛꯂꯩ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯅꯤꯡꯊꯦꯝꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏ ꯏꯃꯥ ꯑꯩꯈꯣꯏ ꯊꯕꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩꯅꯦ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯇꯧꯔꯤ ꯍꯥꯏ ꯏꯃꯧ ꯅꯨꯄꯤꯅ ꯀꯩꯗꯧꯔꯒꯦꯅꯦ ꯍꯥ ꯃꯥꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯑꯩꯅ ꯁꯥꯎꯅꯤꯡꯂꯛꯇꯅ ꯃꯥ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯁꯣꯏꯔꯣꯏꯀꯣ ꯀꯩꯗꯧꯔꯒꯦ ꯍꯪꯂꯤꯕ ꯑꯁꯤꯗꯤ ꯁꯨꯡꯈꯨꯝ ꯈꯨꯝꯗꯦ ꯏꯃꯧ ꯅꯨꯄꯤꯅ ꯀꯩꯗꯧꯔꯝꯂꯒꯦ ꯍꯥꯏꯕ ꯃꯁꯤꯗ ꯅꯤꯡꯊꯦꯝꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞꯇꯨ ꯎꯠꯇꯨꯅ ꯁꯠ ꯍꯥꯏꯔꯛꯂꯝꯃꯤ ꯇꯨ ꯏꯃꯥ ꯈꯨꯗꯣꯞꯁꯤ ꯌꯦꯡꯉꯨ ꯊꯕꯥꯅ ꯃꯄꯥꯝꯗꯒꯤ ꯄꯨꯔꯛꯏꯕ ꯍꯥ ꯏꯃꯧ ꯅꯨꯄꯤꯅ ꯃꯄꯥꯝꯗꯒꯤ ꯄꯨꯔꯛꯏꯕꯅꯦ ꯍꯥꯏꯕ ꯁꯦꯡꯂꯕꯔꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯑꯁꯦꯡꯕꯅꯤ ꯏꯃꯥ ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯃꯄꯥꯝ ꯅꯪꯈ꯭ꯔꯕ ꯑꯗꯨꯗ ꯃꯥꯅ ꯀꯔꯤ ꯋꯥ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯁꯣꯜꯂꯤꯕ ꯃꯃꯥꯗꯨꯗ ꯃꯥꯅ ꯁꯅꯥ ꯂꯨꯄꯥ ꯁꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯇꯛꯇꯨꯅ ꯑꯗꯨꯝ ꯂꯩꯔꯕ ꯃꯥꯜꯂꯦ ꯏꯕꯨꯡꯉꯣ ꯁꯥꯎꯅꯨ ꯅꯪꯅꯦ ꯏꯃꯧ ꯅꯨꯄꯤꯗ ꯁꯥꯎꯔꯨꯅꯨꯀꯣ ꯀꯃꯥꯏꯅ ꯁꯥꯎꯔꯣꯏꯗꯣꯏꯅꯤ ꯃꯁꯤꯗꯕꯣ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯗ ꯑꯣ ꯍꯟꯗꯛ ꯃꯔꯛ ꯃꯍꯥꯛꯅ ꯃꯄꯥꯝꯗ ꯇꯣꯏꯅ ꯆꯠꯈꯠꯂꯛꯏꯕꯒꯤ ꯃꯔꯝ ꯑꯩ ꯈꯪꯂꯦ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯤ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯋꯥ ꯍꯥꯏꯕ ꯅꯠꯇꯕ ꯃꯄꯥꯝꯗ ꯆꯠꯇꯨꯅ ꯃꯃꯥ ꯂꯥꯏꯔꯕꯤ ꯑꯗꯨꯗ ꯁꯅꯥꯒꯤ ꯂꯤꯛ ꯁꯥꯕꯤꯌꯨ ꯈꯨꯗꯣꯞ ꯁꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯇꯛꯇꯨꯅ ꯂꯩꯔꯤꯕ ꯑꯣꯏꯔꯦ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯍꯩ ꯅꯪꯅ ꯈꯪꯄꯣꯟꯇꯦꯅꯦ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯁꯅꯥ ꯂꯨꯄꯥꯗ ꯑꯣꯟꯊꯣꯛꯅ ꯉꯥꯎꯖꯈ꯭ꯔꯕ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨꯗ ꯃꯃꯥꯅ ꯃꯥꯒꯤ ꯁꯅꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯥꯞꯂꯛꯈꯤꯗꯕ ꯑꯗꯨꯗ ꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯃꯥꯗ ꯍꯥꯞꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯑꯣꯏꯔꯤꯅꯤ ꯁꯤꯕꯨ ꯀꯔꯤ ꯀꯥꯏꯒꯦ ꯃꯁꯤꯕꯨ ꯀꯔꯤ ꯀꯥꯏꯕꯒꯦꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯌꯥꯝꯅ ꯋꯥꯔꯤꯕꯅꯤ ꯍꯥꯏꯕ ꯏꯃꯥ ꯃꯗꯨꯅ ꯅꯪꯅ ꯎꯐꯝ ꯊꯣꯛꯇꯦꯅꯦꯍꯦ ꯃꯁꯤꯗꯤ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯃꯊꯧ ꯇꯧ ꯇꯥꯕꯅꯤ ꯀꯔꯤꯅꯣ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯄꯤꯔꯛꯄꯩꯕꯨ ꯄꯤꯔꯛꯑꯕꯗꯤ ꯐꯖꯅ ꯍꯦꯛ ꯊꯝꯖꯤꯜꯂꯨ ꯏꯃꯥ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯃꯥꯕꯨ ꯐꯨ ꯍꯥꯏꯔꯕꯗꯤ ꯐꯖꯅ ꯐꯨꯒꯗꯕꯅꯤ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩꯗ ꯃꯥꯒꯨꯝꯕꯅ ꯍꯦꯛꯇ ꯂꯝꯍꯦꯟꯕ ꯌꯥꯕ꯭ꯔꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯁ ꯅꯪꯁꯤꯗꯤꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯩꯍꯦ ꯃꯥꯅꯦ ꯃꯄꯥꯝꯗ ꯆꯠꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯏꯃꯥ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗꯒ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯃꯄꯥꯝꯗꯒ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯆꯠꯂꯝꯂꯕꯗꯤ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯔꯛꯎ ꯑꯩ ꯊꯤꯛ ꯇꯧꯒꯦ ꯃꯥꯅ ꯂꯝꯍꯦꯟꯕ ꯌꯥꯕ꯭ꯔꯥ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯩꯗꯀꯣ ꯃꯗꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯆꯠꯂꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯃꯥꯅꯦ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯅꯤꯡꯊꯦꯝ ꯏꯃꯨꯡꯗ ꯆꯪꯈꯤ ꯀꯕꯣꯛꯂꯩ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯍꯔꯥꯎꯖꯔꯤ ꯃꯊꯟꯇ ꯍꯥꯏꯖꯩ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃꯁꯨ ꯉꯁꯤ ꯄꯨꯔꯛꯂꯕ ꯅꯨꯡꯉꯥꯏꯔꯦ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯑꯩꯅ ꯃꯉꯣꯟꯗ ꯏꯟꯁꯤꯟꯕ ꯌꯥꯕ ꯏꯟꯁꯤꯟꯒꯅꯤ ꯑꯗꯨꯒ ꯃꯥꯅ ꯃꯄꯥꯝꯗꯒꯤ ꯂꯧꯍꯟꯒꯅꯤ ꯋꯥꯐꯝꯁꯤ ꯏꯕꯨꯡꯉꯣꯗꯤ ꯈꯪꯗ꯭ꯔꯤꯀꯣ ꯏꯕꯨꯡꯉꯣꯅ ꯍꯦꯛ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯁꯣꯏꯗꯅꯗꯤ ꯁꯥꯂꯥꯟ ꯁꯥꯟꯅꯅꯤꯁꯦ ꯍꯣꯏꯗ ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯃꯁꯤꯕꯨ ꯃꯈꯣꯏꯒꯤ ꯐꯠꯇꯅꯕ ꯋꯥꯔꯣ ꯃꯈꯣꯏꯒꯤꯗꯃꯛꯇ ꯈꯜꯂꯒ ꯃꯃꯥ ꯑꯩꯅ ꯍꯥꯏꯕꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯊꯕꯛ ꯃꯈꯥ ꯆꯠꯊꯕ ꯇꯥꯕꯅꯤ ꯏꯕꯨꯡꯉꯣ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯕꯒꯤ ꯃꯑꯣꯡꯗꯤ ꯇꯧꯏ ꯏꯃꯧ ꯅꯨꯄꯤꯗ ꯑꯩꯅ ꯏꯆꯥ ꯅꯨꯄꯥ ꯈꯪꯍꯟꯗꯅ ꯃꯌꯨꯝꯗ ꯂꯣꯟꯅ ꯊꯥꯔꯒꯦ ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥ ꯍꯦꯟꯅ ꯃꯄꯥꯝꯗꯒꯤ ꯂꯧꯍꯜꯂꯒꯦ ꯑꯁꯤꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯈꯜꯂꯤꯕ ꯅꯣꯡꯃ ꯑꯃꯅꯤ ꯀꯕꯣꯛꯂꯩꯅ ꯃꯃꯧ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯋꯥ ꯍꯥꯏꯔꯤ ꯍꯩ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯃꯁꯥꯗ ꯁꯅꯥ ꯂꯨꯄꯥ ꯑꯁꯤꯅ ꯇꯥꯡꯖꯔꯤꯕ ꯃꯈꯩ ꯃꯥꯒꯤ ꯐꯖꯕꯁꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯤꯕꯅꯤ ꯑꯗꯨꯅꯅꯦ ꯅꯪꯀꯣ ꯅꯃꯥꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯌꯥꯝꯅ ꯁꯥꯍꯟꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯁꯅꯥꯒꯤ ꯂꯤꯛ ꯑꯃꯒ ꯈꯨꯗꯣꯞ ꯑꯃꯒꯗꯤ ꯅꯃꯥꯗꯨꯗ ꯅꯪꯅ ꯁꯥꯍꯜꯂꯦꯗꯅ ꯏꯃꯧ ꯏꯕꯦꯝꯃ ꯍꯟꯗꯛ ꯃꯨꯛꯇꯤꯅꯦ ꯅꯪꯅ ꯅꯃꯥꯗ ꯅꯥꯗ ꯆꯤꯟꯅꯕ ꯁꯅꯥ ꯈꯔ ꯆꯥꯎꯔꯞ ꯇꯧꯕ ꯑꯃ ꯑꯣꯏꯅ ꯁꯥꯕꯤꯔꯣ ꯍꯥꯏꯅ ꯍꯥꯏꯌꯨꯀꯣ ꯍꯣꯏ ꯃꯥ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯕꯣꯛꯂꯩ ꯃꯈꯣꯜ ꯃꯋꯥ ꯀꯥꯏꯗꯦ ꯏꯇꯞ ꯇꯞꯊꯔꯕꯅꯤ ꯑꯁꯥꯎꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯎꯠꯇ꯭ꯔꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯒꯤ ꯐꯅꯕꯅꯤ ꯅꯃꯥꯗꯨꯅ ꯅꯪꯒꯤ ꯄꯤꯔꯛꯄ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯑꯗꯨꯝ ꯑꯣꯏꯖꯔꯗꯧꯕ ꯄꯣꯠꯅꯤ ꯑꯩꯅ ꯃꯗꯨ ꯃꯨꯜꯂꯨꯕ ꯂꯧꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯈꯪꯂꯕ꯭ꯔꯥ ꯍꯣꯏ ꯃꯥ ꯍꯣꯏ ꯅꯠꯇꯦ ꯅꯪꯅꯦ ꯍꯌꯦꯡꯁꯦ ꯅꯄꯥꯝꯗ ꯆꯠꯂꯨ ꯏꯕꯨꯡꯉꯣꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗ ꯐꯠ ꯆꯠꯂꯒꯅꯦ ꯅꯃꯥꯗꯨꯗ ꯅꯥꯗ ꯆꯤꯟꯅꯕ ꯁꯅꯥ ꯑꯆꯧꯕ ꯑꯃ ꯁꯥꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯨꯒꯗꯕꯅꯤ ꯈꯪꯉꯦꯀꯣ ꯅꯪ ꯍꯣꯏ ꯃꯥ ꯈꯪꯖꯔꯤ ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯏꯃꯧꯗꯤ ꯑꯣꯟꯊꯣꯛꯅ ꯃꯔꯝ ꯃꯣꯛꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯃꯔꯝ ꯃꯣꯛꯈ꯭ꯔꯦ ꯏꯃꯥ ꯅꯨꯡꯉꯥꯏꯔꯤꯍꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯕꯣꯛꯂꯩ ꯇꯁꯦꯡꯅ ꯃꯑꯣꯡ ꯑꯃ ꯇꯧꯔꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ
ꯊꯕꯥꯅ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯤ ꯏꯃꯥ ꯅꯃꯧ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯏꯃꯥꯅ ꯏꯄꯥꯝꯒꯤ ꯏꯃꯥꯗ ꯁꯅꯥ ꯁꯥꯎ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯏꯃꯥꯅ ꯃꯗꯨ ꯁꯥꯔꯛꯂꯦ ꯉꯁꯥꯏ ꯑꯩꯅ ꯂꯧꯔꯨꯔꯦ ꯍꯥ ꯁꯅꯥ ꯁꯥꯔꯛꯂꯦ ꯍꯥꯏꯕ ꯀꯔꯤꯅꯣꯗ ꯑꯣꯟꯊꯣꯛꯅꯗꯤ ꯊꯨꯈ꯭ꯔꯦꯗ ꯌꯥꯝꯅ ꯊꯨꯗ꯭ꯔꯅꯦ ꯅꯪꯕꯣ ꯌꯥꯝꯅ ꯊꯨꯏ ꯁꯅꯥ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯇꯨ ꯌꯦꯡꯕꯤꯌꯣ ꯏꯃꯥ ꯀꯗꯥꯏ ꯏꯃꯥ ꯌꯦꯡꯒꯦꯁꯦ ꯊꯕꯥꯅ ꯁꯅꯥꯗꯨ ꯄꯤ ꯀꯕꯣꯛꯂꯩꯅ ꯃꯗꯨꯗ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯗꯨꯒ ꯍꯥꯏ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯔꯦꯗ ꯃꯁꯤꯗꯤ ꯏꯕꯦꯝꯃ ꯌꯥꯝꯅ ꯐꯖꯩꯅꯦꯍꯦ ꯃꯁꯤꯗꯤ ꯅꯪꯒꯤ ꯅꯅꯥꯗꯨꯗ ꯃꯁꯤꯒ ꯁꯤꯔꯕꯗꯤ ꯌꯥꯝꯅ ꯐꯖꯒꯅꯤꯕꯨ ꯍꯣꯏ ꯏꯃꯥ ꯑꯗꯨ ꯏꯕꯦꯝꯃ ꯍꯟꯗꯛ ꯅꯣꯏꯒꯤ ꯅꯃꯥꯗꯨꯅ ꯅꯪꯅ ꯁꯤꯃ ꯁꯥꯕꯤꯌꯣ ꯍꯥꯏꯅ ꯍꯥꯏꯔꯨꯕꯗ ꯁꯠ ꯐꯠ ꯍꯦꯛꯇ ꯁꯥꯔꯛꯂꯤꯕ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯑꯗꯨꯗꯤ ꯈꯪꯗꯦ ꯏꯃꯥ ꯑꯩꯅ ꯏꯃꯥꯗ ꯍꯥꯏꯕ ꯋꯥꯕꯨ ꯅꯆꯥ ꯅꯤꯡꯉꯣꯜ ꯄꯣꯛꯂꯒ ꯀꯔꯤꯒꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯁꯅꯥ ꯂꯨꯄꯥ ꯍꯥꯞꯇ꯭ꯔꯤꯕꯅꯣ ꯑꯩ ꯍꯧꯖꯤꯛ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯖꯩ ꯏꯅꯦꯝꯅꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯉꯥꯡꯉꯤ ꯏꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯁꯅꯥ ꯂꯨꯄꯥ ꯍꯥꯞꯇ꯭ꯔꯕꯗꯤ ꯅꯆꯥ ꯑꯩ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇꯨꯅ ꯂꯩꯒꯗꯕꯅꯤ ꯈꯪꯉꯨ ꯑꯁꯨꯝ ꯍꯥꯏꯅ ꯈꯛ ꯍꯥꯏ ꯏꯃꯥ ꯃꯁꯤꯗꯤ ꯏꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯥꯞꯂꯛꯏꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯣꯏꯅꯦ ꯃꯥꯁꯨ ꯃꯁꯤ ꯍꯦꯟꯗꯣꯛꯅ ꯈꯪꯕ ꯌꯥꯏꯕ ꯅꯪꯅꯦ ꯍꯌꯦꯡ ꯑꯃꯨꯛ ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯁꯅꯥꯒꯤ ꯈꯨꯖꯤ ꯁꯥꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯨꯁꯣꯀꯣ ꯌꯥꯔꯤꯕ ꯃꯈꯩ ꯂꯣꯏꯅ ꯁꯥꯍꯜꯍꯧꯒꯗꯕꯅꯤ ꯍꯣꯏ ꯏꯃꯥ ꯑꯩ ꯆꯠꯀꯦ ꯏꯃꯨꯡꯗꯒꯤ ꯅꯤꯡꯊꯦꯝ ꯆꯠꯊꯣꯛꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯀꯔꯤ ꯀꯗꯥꯏꯗ ꯆꯠꯄꯅꯣ ꯍꯥ ꯊꯕꯥ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤ ꯀꯕꯣꯛꯂꯩꯅ ꯑꯣꯏꯅ ꯁꯠ ꯈꯨꯝꯃꯤ ꯏꯕꯨꯡꯉꯣ ꯏꯃꯧ ꯅꯨꯄꯤꯗ ꯑꯩꯅ ꯍꯌꯦꯡꯁꯤ ꯊꯕꯛ ꯑꯃ ꯆꯠꯁꯤ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨꯒꯤꯅꯤꯗ ꯏꯃꯥꯒ ꯃꯥꯒꯗꯤ ꯀꯗꯥꯏꯗ ꯆꯠꯇꯣꯏꯕ ꯊꯕꯛ ꯆꯠꯇꯧꯔꯤꯕꯅꯤ ꯀꯩꯅꯣ ꯀꯩ ꯊꯕꯛꯅꯣ ꯊꯕꯛ ꯍꯥꯏꯗꯤ ꯊꯕꯛꯅꯤꯗꯅ ꯍꯥꯏ ꯅꯠꯇꯦ ꯅꯪꯕꯨ ꯊꯕꯛꯀ ꯑꯃꯠꯇ ꯂꯩꯖꯗꯕ꯭ꯔꯣ ꯏꯃꯥ ꯍꯧꯖꯤꯛꯇ ꯏꯃꯥꯒ ꯊꯕꯥꯒꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯁꯥꯟꯅꯗꯦ ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯁꯥꯟꯅꯈ꯭ꯔꯤꯕꯗꯨꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯁꯥꯟꯅꯗꯦ ꯀꯥꯏꯅ ꯁꯥꯟꯅꯗꯦ ꯍꯥꯏꯕꯅꯤꯅꯦ ꯃꯁꯤ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯅꯦ ꯏꯃꯨꯡꯗ ꯆꯪꯖꯈ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯏ ꯅꯤꯡꯊꯦꯝꯅ ꯍꯥꯏ ꯍꯣꯏ ꯅꯪ ꯉꯥꯏꯈꯣ ꯅꯪ ꯉꯁꯤ ꯀꯗꯥꯏꯗ ꯆꯠꯂꯨꯏ ꯑꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯆꯠꯆꯗꯦ ꯅꯪ ꯉꯁꯥꯏ ꯆꯠꯈ꯭ꯔꯤꯕꯗꯨꯗꯤ ꯑꯩ ꯈꯪꯍꯧꯔꯕꯅꯤ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯨꯏ ꯃꯈꯣꯏꯗꯥꯆꯧ ꯑꯩꯗꯣ ꯉꯁꯥꯏ ꯏꯆꯦ ꯊꯥꯕꯂꯩꯒꯤ ꯃꯅꯥꯛꯇ ꯋꯥ ꯑꯃ ꯍꯥꯏꯕ ꯁꯨꯝ ꯆꯠꯂꯨꯕꯅꯤ ꯁꯦꯡꯂꯕ꯭ꯔꯅꯦ ꯀꯕꯣꯛꯂꯩꯅ ꯁꯠ ꯈꯨꯝꯃꯤ ꯑꯁꯦꯡꯕꯅꯤ ꯀꯩꯅꯣꯅꯦꯍꯦ ꯑꯩꯅ ꯃꯥꯕꯨ ꯏꯕꯦꯝꯃ ꯊꯥꯕꯂꯩꯒꯤ ꯃꯅꯥꯛꯇ ꯋꯥ ꯑꯃ ꯍꯥꯏꯔꯨꯁꯨ ꯍꯥꯏꯅ ꯊꯥꯔꯨꯕꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯕꯣꯛꯂꯩꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯤꯆꯪꯗ ꯑꯁꯨꯝꯅ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯂꯤ ꯅꯤꯡꯊꯦꯝꯅ ꯍꯥꯏ ꯃꯥ ꯅꯆꯥ ꯑꯩꯅ ꯆꯤꯡꯅꯕ ꯋꯥ ꯈꯔꯗꯤ ꯂꯩꯔꯕꯅꯤꯀꯣ ꯆꯤꯡꯅꯔꯨꯅꯨ ꯏꯃꯧ ꯏꯕꯦꯝꯃ ꯌꯥꯔꯦ ꯆꯪꯉꯨ ꯊꯕꯥ ꯆꯪꯈ꯭ꯔꯦ ꯀꯕꯣꯛꯂꯩꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏ ꯊꯕꯛ ꯁꯨꯕ ꯆꯠꯀꯦꯗꯤ ꯍꯥꯏꯗꯦ ꯑꯗꯨꯒ ꯅꯪꯅꯀꯣ ꯏꯃꯥ ꯀꯔꯤꯒꯨꯝꯕ ꯊꯕꯥꯅ ꯑꯩꯅ ꯌꯥꯗꯕ ꯊꯕꯛ ꯍꯦꯛ ꯇꯧꯔꯝꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ ꯏꯃꯥ ꯍꯥꯏ ꯅꯪꯅ ꯀꯔꯤ ꯈꯪꯉꯦ ꯅꯪꯅ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯏꯃꯧ ꯅꯨꯄꯤꯗ ꯀꯩꯗꯧꯗꯣꯏꯕ ꯏꯃꯧ ꯅꯨꯄꯤꯒꯤꯗꯃꯛꯇ ꯃꯅꯦꯝ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤ ꯎꯗꯕ꯭ꯔꯣ ꯂꯨꯅ ꯇꯧꯈ꯭ꯔꯦꯗꯀꯣ ꯅꯃꯧ ꯅꯨꯄꯤꯁꯤ ꯏꯃꯥ ꯅꯪꯅ ꯇꯧꯗ ꯌꯥꯔꯤꯕ꯭ꯔꯣ ꯏꯃꯧ ꯃꯊꯟꯇꯅꯤ ꯇꯧꯕꯤꯌꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯅꯤꯡꯊꯦꯝꯁꯨ ꯊꯕꯛ ꯆꯠꯈꯤ ꯉꯁꯤꯗꯤ ꯀꯕꯣꯛꯂꯩ ꯊꯕꯛ ꯑꯃ ꯆꯠꯇꯣꯏꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯛꯏ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯄ ꯍꯧꯔꯛꯏ ꯃꯁꯤꯗ ꯊꯕꯥꯅ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯏꯃꯥꯅ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯁꯦ ꯅꯃꯧꯒꯤ ꯂꯤꯛꯁꯦ ꯏꯃꯥꯅ ꯁꯤꯔꯣ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯂꯤꯛꯁꯦ ꯁꯤꯔꯣ ꯑꯩꯕꯨꯗꯤ ꯑꯃꯨꯛ ꯐꯥꯎ ꯁꯤꯗ꯭ꯔꯤ ꯏꯃꯥꯅ ꯍꯥꯟꯅ ꯍꯦꯛꯇ ꯁꯤꯕꯤꯔꯣ ꯑꯩꯅ ꯍꯥꯟꯅ ꯁꯤꯔꯣꯕ ꯍꯣꯏꯗ ꯁꯤꯗꯣꯛꯀꯦ ꯏꯃꯧꯒꯤ ꯂꯤꯛ ꯁꯤꯕꯅꯤ ꯀꯩꯗꯧꯏ ꯍꯥꯏꯕꯒꯦ ꯏꯃꯥ ꯑꯩ ꯁꯤꯕꯤꯔꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯇꯨ ꯁꯤꯔꯦ ꯑꯃꯨꯛꯀ ꯍꯥꯏ ꯏꯃꯥ ꯁꯅꯥ ꯑꯁꯤꯁꯨ ꯌꯥꯟꯁꯤ ꯍꯥ ꯁꯤ ꯌꯥꯟꯁꯦꯕ ꯍꯦꯟꯅ ꯐꯖꯗꯣꯏꯅꯤ ꯅꯪꯒꯤꯁꯤ ꯆꯥꯎꯃꯟꯗ꯭ꯔꯅꯦ ꯑꯩꯅꯒ ꯅꯥ ꯈꯔ ꯄꯤꯛꯄꯅꯤ ꯄꯛꯆꯒꯗꯔꯅꯦ ꯄꯛꯅꯤꯗ ꯏꯃꯥꯗ ꯁꯤꯕꯕꯨ ꯄꯛꯇꯦ ꯍꯥꯏꯕ꯭ꯔꯣ ꯑꯩ ꯁꯤꯔꯛꯀꯦ ꯍꯥꯏꯔꯒ ꯊꯕꯥꯅ ꯅꯝꯗꯅ ꯃꯅꯦꯝꯗ ꯈꯨꯗꯣꯞ ꯑꯗꯨꯃꯁꯨ ꯁꯤꯕꯤꯔꯤ ꯑꯗꯨꯝꯅ ꯇꯧꯔꯕ ꯑꯗꯨꯗ ꯀꯕꯣꯛꯂꯩ ꯃꯥꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯍꯔꯥꯎꯖꯔꯤ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯅ ꯏꯃꯥꯗ ꯊꯧꯕꯤꯔꯤꯕꯁꯤ ꯏꯃꯥꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯋꯥꯈꯜꯒ ꯇꯥꯗ꯭ꯔꯦ ꯏꯃꯥ ꯌꯥꯝꯅ ꯐꯖꯔꯤ ꯑꯗꯣ ꯏꯃꯥꯅꯁꯨ ꯅꯃꯧ ꯑꯩꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯌꯨꯀꯣ ꯇꯧꯅꯤ ꯏꯃꯥꯅ ꯏꯃꯧꯕꯨꯅꯦ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯗꯣꯏꯅꯤ ꯏꯃꯥ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨ ꯆꯠꯄꯤꯔꯣ ꯍꯣꯏ
ꯏꯃꯥ ꯆꯠꯂꯒꯦ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯁꯤꯔꯕ ꯑꯗꯨꯗ ꯍꯔꯥꯎꯅ ꯀꯕꯣꯛꯂꯩ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯅ ꯆꯠꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯅꯤꯡꯊꯦꯝ ꯆꯪꯂꯛꯏ ꯍꯥꯏꯔꯦ ꯏꯃꯥ ꯆꯠꯈ꯭ꯔꯕ ꯆꯠꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯆꯠꯂꯁꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯤ ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯤꯒꯨꯝꯕ ꯋꯥ ꯈꯔ ꯍꯥꯟꯅ ꯉꯥꯡꯅꯗꯨꯅ ꯍꯥꯏꯅꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯀꯕꯣꯛꯂꯩ ꯃꯤꯒꯤ ꯊꯧꯔꯝ ꯑꯃ ꯌꯥꯎꯕ ꯆꯠꯄꯅꯤ ꯏꯄꯥꯟ ꯊꯥꯕꯒꯤ ꯊꯧꯔꯝꯅꯤ ꯃꯦꯝꯆꯥꯅ ꯍꯥꯏ ꯀꯕꯣꯛꯂꯩ ꯅꯪ ꯂꯥꯛꯑꯦꯗꯅ ꯅꯆꯥꯅ ꯃꯧꯗꯤ ꯃꯈꯣꯏꯗꯤ ꯂꯥꯛꯇ꯭ꯔꯤ ꯑꯩ ꯏꯊꯟꯇ ꯑꯣꯏꯅ ꯂꯥꯛꯂꯤ ꯍꯩꯃꯥ ꯅꯪꯗꯤ ꯁꯅꯥ ꯂꯨꯄꯥꯒ ꯌꯥꯝꯅ ꯁꯤꯔꯝꯂꯦꯅ ꯂꯤꯛꯑꯣ ꯈꯨꯗꯣꯞꯑꯣ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦꯗꯅ ꯑꯩꯒꯤ ꯅꯠꯇꯦꯗ ꯏꯃꯧ ꯅꯨꯄꯤꯒꯤꯅꯤ ꯏꯃꯧ ꯅꯨꯄꯤꯅ ꯁꯤꯕꯤꯕ ꯍꯩꯃꯥ ꯅꯃꯧ ꯅꯨꯄꯤꯅ ꯅꯪꯁꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯕ ꯑꯣꯏꯔꯦ ꯇꯧꯏ ꯌꯥꯝꯅ ꯂꯨꯅ ꯇꯧꯏꯗ ꯃꯦꯝꯆꯥꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏ ꯅꯪꯅ ꯁꯤꯔꯤꯕ ꯂꯤꯛꯁꯤ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯊꯥꯁꯤꯒꯤꯗꯨ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ ꯀꯩꯅꯣꯗ ꯁꯤꯗꯤ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯒꯤꯅꯤ ꯅꯠꯂꯣꯏꯗ ꯀꯕꯣꯛꯂꯩ ꯃꯗꯨ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯒꯤ ꯑꯣꯏꯒꯅꯤ ꯍꯩꯃꯥ ꯈꯨꯗꯣꯞ ꯑꯗꯨꯁꯨ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯒꯤꯅꯤ ꯀꯩꯅꯣ ꯃꯦꯝꯆꯥ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯆꯣꯞꯁꯤꯜꯂꯛꯀꯅꯨꯗ ꯆꯣꯞꯄ ꯅꯠꯇꯦ ꯀꯩꯅꯣ ꯃꯗꯨ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯒꯤꯅꯤ ꯅꯠꯇꯦ ꯍꯥꯏꯕ ꯃꯥꯟꯅꯕ ꯑꯣꯏꯔꯤꯅꯤ ꯃꯥꯟꯅꯕ ꯅꯠꯇꯦ ꯈꯨꯗꯣꯞꯇꯣ ꯑꯩꯅ ꯏꯃꯧ ꯅꯨꯄꯤꯒꯤꯗꯃꯛꯇ ꯁꯥꯖꯈꯤꯕꯅꯤ ꯍꯦꯔ ꯃꯦꯝꯆꯥ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯕ ꯌꯥꯝꯅ ꯃꯥꯜꯂꯤ ꯀꯕꯣꯛꯂꯩ ꯅꯪꯅ ꯁꯤꯔꯤꯕ ꯂꯤꯛ ꯈꯨꯗꯣꯞ ꯁꯅꯥ ꯃꯗꯨ ꯄꯨꯝꯕ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯒꯤ ꯉꯥꯛꯇꯅꯤ ꯅꯪꯅ ꯀꯃꯥꯏꯅ ꯁꯤꯔꯝꯂꯤꯅꯣ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯋꯥ ꯈꯔ ꯃꯈꯣꯏ ꯑꯅꯤ ꯉꯥꯡꯅꯔꯤ ꯅꯤꯡꯊꯦꯝꯒ ꯊꯕꯥꯒꯁꯨ ꯂꯥꯛꯏ ꯀꯕꯣꯛꯂꯩꯅ ꯃꯃꯧ ꯅꯨꯄꯤꯗ ꯍꯪꯉꯤ ꯏꯃꯧ ꯏꯕꯦꯝꯃ ꯇꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯤꯕꯤꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯦ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯒ ꯂꯩ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯤꯡꯊꯦꯝꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯅꯪꯅ ꯑꯋꯨꯟꯄꯣꯠꯇ ꯁꯅꯥ ꯂꯨꯄꯥꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯆꯣꯞꯄꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤ ꯃꯦꯝꯆꯥꯅ ꯍꯥꯏ ꯃꯅꯦꯝ ꯑꯃ ꯑꯣꯏꯔꯒ ꯃꯃꯧ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯅꯪꯕꯨ ꯀꯔꯝꯕ ꯃꯅꯦꯝꯅꯣ ꯁꯅꯥ ꯂꯨꯄꯥꯅ ꯅꯨꯡꯁꯤꯕ ꯈꯥꯏꯕ ꯇꯧꯅꯨ ꯊꯕꯥ ꯑꯁꯤ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯕ ꯑꯩꯅ ꯃꯨꯟꯅ ꯈꯪ ꯀꯕꯣꯛꯂꯩ ꯋꯥꯈꯜ ꯇꯧ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕ ꯑꯁꯤꯗꯒꯤ ꯀꯔꯤꯁꯨ ꯍꯦꯟꯅ ꯂꯩꯔꯣꯏ ꯊꯥꯖꯅ ꯊꯣꯛꯂꯛꯇꯨꯅ ꯁꯤꯔꯤꯕ ꯁꯅꯥ ꯂꯨꯄꯥꯗꯣ ꯂꯧꯊꯣꯔꯛꯑꯣꯅꯦ ꯀꯕꯣꯛꯂꯩ ꯏꯀꯥꯏꯕꯅ ꯂꯣꯏ ꯊꯕꯥꯅ ꯍꯥꯏ ꯏꯃꯥ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯕꯗꯣ ꯅꯃꯧꯒꯤ ꯑꯃꯠꯇ ꯅꯠꯆꯗꯦ ꯅꯤꯡꯊꯦꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ ꯏꯃꯥ ꯂꯥꯏꯔꯕꯤ ꯊꯕꯥꯒꯤ ꯃꯃꯥꯅ ꯑꯗꯨ ꯌꯧꯅ ꯇꯧꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯏꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯕꯥꯒ ꯑꯩꯒꯅ ꯇꯥꯟꯅꯗꯨꯅ ꯊꯑꯣꯏꯅ ꯇꯧꯕꯅꯤ ꯏꯇꯥꯎꯒ ꯃꯥꯒꯤ ꯅꯨꯄꯤꯗꯒꯤ ꯁꯅꯥ ꯂꯨꯄꯥꯁꯦ ꯑꯩꯅ ꯂꯧꯔꯒ ꯊꯕꯥꯒꯤ ꯁꯥꯍꯟꯕꯅꯤ ꯊꯕꯥꯒꯤ ꯃꯃꯥꯅ ꯄꯤꯔꯛꯄ ꯁꯥꯕꯅꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯑꯣꯏꯔꯝꯂꯕ ꯍꯧꯖꯤꯛꯇꯗ ꯀꯕꯣꯛꯂꯩ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯄꯨꯛꯆꯦꯜꯗꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯂꯤ ꯃꯍꯥꯛ ꯏꯀꯥꯏꯕꯅ ꯂꯣꯏꯔꯤ ꯁꯤꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯂꯒ ꯄꯤꯊꯣꯛꯂꯤ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯃꯧ ꯏꯕꯦꯝꯃ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯩ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯑꯋꯨꯟꯄꯣꯠꯇ ꯉꯥꯎꯕꯤ ꯑꯩꯁꯦ ꯉꯁꯤꯗꯤ ꯅꯪꯅ ꯃꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯋꯥꯈꯜ ꯇꯥꯍꯟꯕꯤ ꯉꯁꯤꯗꯒꯤ ꯑꯩ ꯏꯃꯧꯕꯨ ꯇꯥꯊꯤꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯏꯃꯥ ꯌꯥꯝꯅ ꯏꯀꯥꯏ ꯑꯩ ꯆꯠꯂꯝꯂꯒꯦ ꯀꯕꯣꯛꯂꯩ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯃꯁꯥ ꯃꯊꯟꯇ ꯍꯦꯟꯅ ꯏꯀꯥꯏꯕ ꯐꯥꯎꯔꯛꯂꯤ ꯃꯍꯥꯛ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯏꯀꯥꯏꯅ ꯆꯠꯈꯤꯔꯝꯃꯤ